Hi guys. Ni lakan de hai rage ni laktradi hai yadamina ni lakan de hai rage ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯒꯤ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯨꯗ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯁꯨꯝ ꯇꯧꯁꯤꯔꯥꯅ ꯀꯩꯅꯣ ꯇꯧ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯟꯁꯦ ꯇꯥꯕꯤꯕ꯭ꯔꯣ ꯁꯥꯎꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯅꯦꯕ ꯀꯣꯔꯣꯅꯥ ꯒꯣ ꯃꯌꯥꯝ ꯑꯣ ꯆꯨꯝꯃꯦ ꯀꯣꯔꯣꯅꯥ ꯒꯣ ꯑꯁꯤ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯎꯟꯁꯤꯕꯨ ꯇꯥꯕꯤꯕ꯭ꯔꯣ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯞꯄꯅꯦꯕ ꯃꯦꯛꯁ ꯂꯧꯔꯦ ꯑꯩ ꯃꯦꯛꯁ ꯍꯥꯏ ꯃꯦꯛꯁ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯦꯛꯁ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯦꯛꯁ ꯅꯪ ꯎꯗ ꯀꯨꯏꯔꯦꯅꯦ ꯅꯪꯕꯨ ꯃꯦꯛꯁ ꯅꯪꯕꯣ ꯂꯣꯟ ꯆꯦꯅꯦꯜ ꯍꯥꯏ ꯑꯣꯏ ꯌꯦꯠ ꯍꯥꯏꯇꯥꯕꯅꯤ ꯑꯣꯏ ꯍꯥꯏꯇꯥꯔꯗꯤ ꯌꯦꯠ ꯍꯥꯏꯇꯥꯕꯅꯤꯅꯦ ꯌꯦꯠ ꯑꯣꯏ ꯍꯥꯏꯇꯥꯔꯗꯤ ꯌꯦꯠ ꯍꯥꯏꯇꯥꯕꯅꯤ ꯇꯥꯏ ꯊꯦꯡꯛ ꯌꯨ ꯃꯈꯣꯡ ꯑꯣꯏ ꯌꯦꯠ ꯃꯈꯣꯡ ꯇꯥꯏꯌꯦ ꯑꯗꯣ ꯃꯦꯛꯁ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯉꯥꯏꯔꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯃꯤꯇꯤꯚ ꯂꯣꯟꯗ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯗꯦꯅ ꯍꯥꯏ ꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯝꯇ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯉꯥꯡꯁꯦ ꯇꯥꯗ꯭ꯔꯕꯣ ꯅꯦꯛꯁ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯪꯕꯨ ꯐꯣꯟ ꯑꯝꯇꯗꯤ ꯇꯧ ꯁꯥꯎꯟ ꯇꯞꯄꯗꯤ ꯅꯣꯏ ꯁꯨꯇꯤꯡ ꯇꯧꯗ꯭ꯔꯕꯣ ꯀꯩꯅꯣꯅꯦ ꯃꯤꯁꯇꯔ ꯈꯨꯃꯟ ꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯞꯂꯣꯗ ꯇꯧꯒꯗꯕ ꯂꯩꯔꯤꯕ꯭ꯔꯣ ꯂꯩꯇꯦ ꯍꯣꯏ ꯍꯟꯗꯛ ꯌꯥꯝ ꯊꯨꯅ ꯇꯧꯖꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯊꯃꯣꯏꯒꯤ ꯃꯔꯤꯅꯁꯨ ꯑꯩꯈꯣꯏ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯁꯨ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯊꯪ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯣ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯇꯣꯏꯅ ꯑꯞꯂꯣꯗ ꯇꯧꯖꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯒꯣꯜ ꯁ꯭ꯇꯥꯔ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁ ꯉꯁꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯃꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯣꯃꯦꯟ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ ꯑꯣ ꯄ꯭ꯂꯨꯇꯣ ꯃꯉꯥꯡ ꯍꯥꯏ ꯄ꯭ꯂꯨꯇꯣ ꯃꯉꯥꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯨꯝꯗ ꯂꯩꯕꯁꯤꯕꯨ ꯆꯤꯡꯈꯩ ꯉꯥꯛꯄ ꯅꯪ ꯆꯤꯡꯈꯩ ꯉꯝꯕ ꯍꯥꯏꯕ꯭ꯔꯣ ꯇꯈꯦꯜꯂꯝꯕꯝ ꯃꯣꯏꯗꯣ ꯃꯅꯨꯡ ꯆꯪꯁꯤꯟꯕꯅꯦꯕ ꯃꯣꯏꯗꯣ ꯊꯦꯡꯅꯗꯤ ꯌꯥꯔꯣꯏ ꯁꯨꯃꯥꯡ ꯆꯪꯁꯤꯜꯂ ꯑꯗꯨꯝ ꯒꯨꯔꯨ ꯃꯣꯏ ꯐꯣꯟ ꯁꯦꯝꯕ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯑꯝꯇ ꯍꯪꯒꯅꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯃꯥꯡꯈ꯭ꯔꯦ ꯄ꯭ꯂꯨꯇꯣ ꯃꯉꯥ ꯀꯩꯅꯣ ꯀꯧꯏ ꯗꯥ ꯃꯤꯔꯥꯃꯦꯟ ꯀꯧꯔꯛꯏ ꯏꯌꯥꯝꯕ ꯃꯤꯔꯥꯃꯦꯟꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯩꯇꯦ ꯃꯥ ꯍꯧꯖꯤꯛ ꯋꯥꯡꯉꯦ ꯀꯣꯔꯣꯅꯥ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯚꯥꯏꯔꯁ ꯐꯥꯏꯠ ꯃꯌꯥꯝ ꯃꯁꯛ ꯎꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯛ ꯎꯔꯒꯗꯤ ꯃꯥꯒ ꯐꯥꯏꯠ ꯀꯟꯅ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯃꯁꯛ ꯎꯕ ꯐꯪꯗꯕꯅꯤꯅ ꯐꯥꯏꯠ ꯇꯧꯕꯁꯦ ꯈꯤꯇꯪꯗꯤ ꯂꯨꯅꯤꯅ ꯈꯜꯂꯤ ꯁꯥꯍꯤꯜ ꯑꯩ ꯅꯪ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯀꯦ ꯁꯥꯍꯤꯜ ꯄ꯭ꯔꯦꯝꯖꯤꯠ ꯑꯣꯏꯅꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯉꯁꯤꯁꯦ ꯑꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯑꯔꯣꯏꯗ꯭ꯔꯣ ꯊꯥꯒꯠꯂꯛꯀꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯁꯥꯍꯤꯜ ꯅꯪ ꯐꯣꯟ ꯑꯃ ꯇꯧꯔꯛꯑꯣꯅꯦ ꯁꯥꯍꯤꯜ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ ꯁꯥꯍꯤꯜ ꯑꯅꯥꯁ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯑꯣꯏꯗ꯭ꯔꯣ ꯑꯣ ꯚꯤꯗꯤꯑꯣ ꯑꯅꯧꯕꯁꯤ ꯀꯩꯅꯣ ꯂꯣꯏꯔꯒꯅꯦ ꯂꯣꯛꯗꯥꯎꯟ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯀꯅꯥꯝꯇ ꯃꯄꯥꯟ ꯊꯣꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯦ ꯁꯤ ꯐꯣꯟ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯑꯞꯗꯦꯠ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯐꯣꯟꯁꯦ ꯍꯥꯏꯁ ꯃꯌꯥꯝꯁꯤꯕꯨ ꯍꯧꯖꯤꯛꯁꯤꯕꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯕꯤꯔꯤꯒꯦ ꯑꯗꯨ ꯌꯥꯝ ꯁꯦꯐꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯑꯃꯁꯨꯡ ꯃꯤ ꯑꯃꯒ ꯃꯤꯇꯔ ꯑꯃꯃꯝ ꯁꯝꯅ ꯏꯕꯥꯅꯤꯕꯨꯗꯤ ꯃꯤꯇꯔ ꯑꯃꯃꯝꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯤ ꯑꯃꯒ ꯃꯤꯇꯔ ꯑꯃꯃꯝꯅ ꯂꯥꯞꯅꯧꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯧꯕꯤꯒꯅꯨ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯈꯨꯠꯁꯦ ꯇꯣꯏꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯅꯠꯇ꯭ꯔꯒꯁꯨ ꯁꯥꯄꯣꯟ ꯑꯣꯏꯔꯁꯨ ꯗꯦꯇꯣꯜ ꯑꯣꯏꯔꯁꯨ ꯈꯨꯠꯁꯦ ꯇꯣꯏꯅ ꯍꯥꯝꯗꯣꯛꯄꯤꯕꯀꯣ
ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜ ꯀꯣꯟꯚꯥꯏꯠ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯗꯣ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯒ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯍꯥꯝꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯈꯨꯠ ꯀꯥꯔꯛꯀꯔꯛꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯀꯥꯔꯛꯀꯔꯛꯁꯤꯁꯨ ꯁꯨꯃꯥꯏꯅ ꯈꯨꯠ ꯀꯥꯔꯛꯀꯔꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤ ꯈꯨꯖꯦꯡꯐꯧ ꯁꯨꯃꯥꯏꯅ ꯁꯤ ꯈꯨꯖꯦꯡꯐꯧ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯨꯠ ꯀꯥꯔꯛꯀꯔꯛꯁꯦ ꯄꯨꯂꯞ ꯐꯨꯜꯗ ꯆꯪꯍꯟꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯟꯅ ꯅꯩꯕꯤꯕ ꯑꯗꯨꯒ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯝꯕ ꯃꯇꯝꯗ ꯈꯨꯠꯇ ꯊꯥꯗꯕꯤꯒꯅꯨ ꯊꯥꯡꯒꯠꯂ ꯊꯝꯕ ꯃꯇꯝꯗ ꯃꯁꯥ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯝ ꯀꯪꯈꯤꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯅꯤ ꯑꯩꯒꯤꯗꯤ ꯄꯞꯖꯤ ꯁ꯭ꯇꯤꯝ ꯇꯧꯕ ꯃꯥ ꯍꯩꯇ ꯍꯥꯝꯃꯨ ꯍꯥꯏꯕꯅꯤꯀꯣ ꯇꯧꯁꯤꯜꯂꯅꯤ ꯁꯦꯀꯦꯟ ꯀꯨꯟ ꯆꯪꯅ ꯍꯥꯝꯃꯨ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯁꯦꯀꯦꯟ ꯀꯨꯟꯁꯦ ꯑꯃꯨꯛ ꯃꯤꯔꯥꯃꯦꯟ ꯑꯃꯨꯛ ꯁꯣ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯅ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯁꯤꯅ ꯁꯦꯀꯦꯟ ꯀꯨꯟ ꯆꯪꯅ ꯅꯩꯔꯒꯀꯣ ꯉꯁꯥꯏꯒꯤ ꯄꯨꯂꯞ ꯅꯩꯁꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯊꯤꯕꯅ ꯇꯥꯛꯄꯤꯈꯤ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤ ꯃꯊꯟꯇ ꯑꯗꯨꯝ ꯀꯪꯕꯅꯦ ꯁꯨꯝ ꯁꯤ ꯀꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯅꯥꯁ ꯑꯟꯁꯔ ꯑꯣꯖꯥ ꯗꯣꯛꯇꯔꯗꯤ ꯎꯗꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯣꯖꯥ ꯗꯣꯛꯇꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯗꯣꯛꯇꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯔꯥꯗ ꯀꯣꯔꯣꯅꯥ 19 ꯀꯩꯅꯣ ꯄ꯭ꯔꯖꯥꯁꯤꯡ ꯁꯥ ꯋꯥꯅ ꯀꯩꯅꯣ ꯋꯥꯅꯔꯦ ꯂꯥꯏꯃꯌꯨꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯗ ꯀꯣꯔꯣꯅꯥ 19 ꯄ꯭ꯔꯖꯥꯁꯤꯡ ꯃꯥꯏꯁꯦ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯋꯥꯅꯔꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯋꯥꯍꯜꯂꯦꯅ ꯑꯃ ꯍꯥꯏꯒꯦ ꯇꯧꯖꯕꯅꯤꯗ ꯀꯣꯔꯣꯅꯥ 19 ꯅꯠꯇꯦ ꯀꯣꯚꯤꯠ 19 ꯍꯥꯏꯕꯅꯦ ꯅꯦꯛꯁ ꯀꯣꯔꯣꯅꯥ 19 ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯚꯤꯠ 19 ꯍꯥꯏꯕ ꯗꯤꯞ ꯊꯤꯀꯨ ꯂꯣꯡꯖꯝ ꯅꯩꯔꯦ ꯑꯁ ꯅꯩꯗꯦꯗ ꯅꯩꯔꯗꯤ ꯉꯁꯥꯏꯅ ꯉꯝꯃꯨꯒ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯑꯩꯅ ꯅꯩꯗꯤ ꯅꯩꯗꯤ ꯎꯀꯥꯕꯤ ꯅꯨꯡꯀꯥꯕꯤ ꯎꯀꯥꯕꯤꯗꯤ ꯀꯩꯗꯤ ꯉꯝꯃꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯎ ꯂꯣꯏ ꯀꯥꯒꯦꯔꯥ ꯊꯣꯛꯂꯛꯑꯅꯤ ꯋꯥ ꯀꯥꯒꯦꯔꯥ ꯄꯗ꯭ꯔ ꯄꯗ꯭ꯔ ꯐꯂꯥꯡ ꯑꯣꯜꯂꯒ ꯀꯥꯒꯦꯔꯥ ꯃꯥ ꯊꯣꯛꯂꯛꯑꯅꯤ ꯐꯖꯅ ꯅꯩꯔꯗꯤ ꯊꯣꯛꯂꯛꯑꯗꯕꯅꯤ ꯐꯥꯔꯗꯕꯅꯤ ꯉꯁꯥꯏꯅ ꯑꯩꯅ ꯐꯥꯔꯗꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡꯃꯦꯟ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠꯇꯒꯨꯝꯕ ꯁꯥꯎꯠꯇꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗꯇ ꯃꯣꯏ ꯍꯤꯔꯣꯗꯨ ꯅꯣꯏ ꯍꯦꯛꯇ ꯂꯤꯠꯂꯗꯤ ꯍꯦꯛꯇ ꯊꯇ ꯂꯩꯅꯗ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯤꯔꯥꯃꯦꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦ ꯀꯥꯏꯟ ꯑꯣꯐ ꯍꯤꯔꯣꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯤꯠꯂꯤꯁꯤ ꯑꯦꯗꯤꯗꯥꯁꯅꯤ ꯑꯦꯗꯤꯗꯥꯁꯁꯦ ꯃꯌꯥꯝ ꯂꯩꯕꯤꯌꯣ ꯃꯨꯀꯦꯁ ꯇꯣꯡꯊꯣꯡꯕ ꯃꯤꯔꯥꯃꯦ ꯍꯥꯏ ꯃꯨꯀꯦꯁ ꯅꯦꯠ ꯆꯞꯄꯦ ꯅꯣꯏꯗꯣ ꯆꯠꯄꯦ ꯃꯩꯄꯥꯛ ꯅꯥꯃꯩꯔꯥꯛꯄꯝ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞꯇꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯆꯠꯄ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯠꯄ ꯑꯣꯏꯁꯅꯨ ꯅꯪꯉꯣꯟꯗꯗꯤ ꯆꯞꯇꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯗ ꯆꯠꯄ ꯑꯣꯏꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯌꯔ ꯇꯧꯔꯣ ꯍꯧꯖꯤꯛ ꯁꯥꯊꯤꯕꯅ ꯏꯁꯩ ꯁꯛ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯦ ꯅꯦꯠꯇ ꯑꯗꯨꯝ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯅꯦꯠꯇꯤ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯗꯦ ꯏꯁꯩ ꯁꯛꯊꯔꯣ ꯁꯨꯝ ꯆꯪꯖꯒꯦ ꯅꯪ ꯀꯦꯃꯦꯔꯥ ꯃꯅꯨꯡ ꯆꯪꯉꯒꯦ ꯍꯥꯏꯕ꯭ꯔꯣꯅ ꯁꯤꯅ ꯈꯔ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯆꯪꯖꯒꯦ ꯁꯨꯝ ꯀꯦꯃꯦꯔꯥ ꯃꯅꯨꯡ ꯆꯪꯉꯦ ꯑꯗꯨ ꯑꯃꯁꯤꯅ ꯍꯥꯏꯁꯤꯗꯤ ꯑꯃꯁꯤꯅ ꯍꯥꯏꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯃꯥ ꯏꯁꯩ ꯁꯛꯑꯣ ꯑꯗꯨꯔꯕ ꯑꯩ ꯉꯥꯏꯈꯣ ꯏꯁꯩꯗꯤ ꯋꯥꯠꯂꯤ ꯉꯥꯏꯈꯣ कोरोना वायरस नहीं काफी ꯃꯦꯛꯁ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯨ ꯎꯗ ꯀꯨꯏꯔꯦꯗ ꯅꯁꯥ ꯅꯎ ꯀꯣꯔꯣꯅꯥ ꯐꯕꯅꯤꯅ ꯅꯥꯕ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯤ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯣ ꯃꯅꯤꯄꯨꯔ ꯆꯠꯄꯤꯈ꯭ꯔꯣ ꯖꯩ ꯀꯪꯂꯩꯄꯥꯛ ꯑꯅꯥꯁ ꯑꯁꯔ ꯆꯨꯝꯃꯦ ꯑꯗꯣ ꯖꯩ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯌꯥꯏꯐꯔꯦ ꯍꯥꯏꯒꯗꯕꯅꯤꯀꯣ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛ ꯍꯥꯏꯒꯗꯕ ꯑꯩꯈꯣꯏꯗꯤ ꯖꯩ ꯂꯩꯇꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯌꯥꯏꯐꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯣ ꯃꯤ ꯀꯨꯟꯗꯒꯤ ꯃꯤ ꯇꯔꯥꯗ ꯍꯟꯊꯔꯛꯈ꯭ꯔꯦ ꯃꯤꯔꯥꯃꯦꯟꯒꯤ ꯀꯣꯚꯤꯠ 19 ꯐꯥꯏꯠ ꯑꯝꯇ ꯇꯧꯁꯤ ꯍꯣꯏ ꯇꯧꯁꯤ ꯃꯊꯪꯗ ꯍꯥꯞꯆꯔꯛꯀꯦ ꯃꯨꯀꯦꯁꯅ ꯍꯥꯏꯁꯦ ꯀꯣꯚꯤꯠꯀꯤ ꯃꯤꯔꯥꯃꯦꯟꯒꯤ ꯋꯦꯕ ꯑꯃꯨꯛ ꯀꯥꯞꯄꯛꯇꯅ ꯀꯣꯏ ꯁꯆꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯁꯤ ꯃꯤꯔꯥꯡꯃꯦꯟ ꯀꯣꯚꯤꯠ 19 ꯐꯥꯏꯠ ꯑꯝꯇꯪ ꯇꯧꯅꯁꯦ ꯌꯥꯏꯐꯔꯦ 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 ꯑꯅꯥꯁ ꯑꯟꯁꯥ ꯁꯤ ꯐꯥꯏꯠ ꯇꯧꯖꯦ ꯍꯥꯏꯔꯤꯁꯤꯗꯤ ꯁꯆꯤꯟ ꯂꯥꯏꯁ꯭ꯔꯝꯅ ꯀꯣꯚꯤꯠ 19ꯒꯤ ꯐꯥꯏꯠ ꯑꯃ ꯇꯧꯖꯦ ꯍꯥꯏꯁꯦ ꯐꯥꯏꯠ ꯌꯥꯏꯌꯦ ꯐꯥꯏꯠ ꯇꯧꯁꯦ ꯁꯨꯝ ꯆꯪꯁꯤꯜꯂꯦ ꯅꯪꯅ ꯁꯨꯝ ꯀꯦꯃꯦꯔꯥ ꯃꯅꯨꯡ ꯆꯪꯉꯨ ꯍꯥꯏꯁꯤꯅꯤ ꯀꯦꯃꯦꯔꯥ ꯐꯝꯃꯤꯟꯅꯔꯝꯃꯤ ꯁꯨꯝ ꯆꯪꯁꯤꯜꯂꯦ ꯍꯥ ꯍꯥꯏ ꯒꯥꯏꯁ ꯃꯌꯥꯝ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯁꯨꯝ ꯑꯩꯈꯣꯏꯗ ꯍꯥꯄꯛꯀꯗꯣꯏꯅꯦ ꯏꯅꯥꯎ ꯁꯥꯍꯤꯜ ꯁꯥꯍꯤꯜ ꯑꯣ ꯁꯥꯊꯤꯕ ꯃꯦꯟ ꯁꯥꯊꯤꯕ ꯃꯤꯔꯥꯡꯃꯦꯟ ꯍꯥꯏ ꯃꯣꯟꯗꯁꯨ ꯍꯥꯏꯕꯗ ꯍꯥꯏ ꯑꯗꯣ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯏꯚꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯔꯒ ꯁꯤꯌꯔ ꯇꯧꯔꯤ ꯃꯈꯩ ꯚ꯭ꯌꯨ ꯌꯥꯝꯃꯤ ꯃꯈꯩ ꯑꯩꯈꯣꯏꯅ ꯚ꯭ꯌꯨꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡꯃꯦꯟ ꯅꯨꯡꯉꯥꯏꯕ ꯑꯦꯟ ꯁꯥꯊꯤꯕꯃꯦꯟꯒꯤ ꯅꯨꯡꯉꯥꯏꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯍꯥꯞꯆꯔꯛꯀꯦ ꯃꯁꯤ ꯃꯊꯪ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯐ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁꯤ ꯁꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯤꯅ
ꯀꯩꯅꯣ ꯕꯤꯌꯣꯔ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯌꯣꯔ 50 ꯁꯨ ꯇꯥꯔꯒꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯔꯥꯡꯃꯦꯟ ꯑꯦꯟ ꯁꯥꯊꯤꯕꯃꯦꯟꯒꯤ ꯑꯅꯧꯕ Sachin ꯃꯌꯥꯝꯅ Laisam thank you Sachin Laisam yam nungaije ꯃꯤꯔꯥꯡꯃꯦꯟ ꯃꯈꯥ ꯅꯝꯃꯤ ꯑꯗꯨ ꯅꯝꯕꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯟꯗꯥꯅꯔꯤꯕꯅꯤ나 ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯊꯝꯃꯒ ꯑꯩꯈꯣꯏ ꯁꯨꯇꯤꯡꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯗꯤꯂꯦ ꯇꯧꯖꯔꯤ ꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯍꯦꯛ Kumdamba yumna ꯂꯣꯏꯕꯒ ꯑꯗꯨꯝ corona ꯊꯥꯒꯠꯆꯔꯛꯀꯅꯤ si adum ꯀꯌꯥꯝ ꯂꯩꯕꯥꯛꯀꯤꯅꯤꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯔꯣꯅꯥꯁꯨ ꯋꯥꯔꯁꯨ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯤꯒꯦ ꯑꯁ ꯕꯣꯔꯥ ꯑꯃꯅꯤꯗꯤ ꯂꯩꯔꯝꯒꯅꯤ ꯀꯣꯔꯣꯅꯥꯁꯦ ꯑꯗꯣ ꯊꯥꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯕꯣꯔꯥ ꯑꯃꯅꯤꯗꯤ ꯂꯩꯔꯝꯒꯅꯤ ꯃꯩ ꯊꯥꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯆꯥꯛꯀ ꯊꯣꯡ ꯌꯥꯕꯅꯤ ꯑꯗꯨꯁꯨ ꯀꯣꯔꯣꯅꯥꯗꯣ ꯃꯌꯣꯝꯗ 30 ꯄꯤꯕꯅꯤ ꯀꯤꯝ ꯃꯩ ꯏꯌꯥꯝꯕ ꯑꯅꯤꯕꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯁ ꯆꯥꯕꯁꯦ ꯌꯥꯝ ꯆꯥꯔꯦ ꯎꯇꯤ ꯅꯨꯡꯇꯤ ꯍꯋꯥꯏ ꯅꯨꯡꯌꯥꯏ ꯀꯣ ꯏꯔꯣꯝꯕ ꯐꯨꯔꯣꯝꯕ ꯑꯁ ꯂꯥꯏ ꯐꯨꯟꯅꯤ ꯑꯩꯈꯣꯏ ꯖꯒꯥꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦ ꯁꯥꯊꯤꯕ ꯃꯦꯟꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯥꯊꯤꯕ ꯃꯦꯟꯅ ꯍꯥꯠꯇꯣꯛꯑꯁꯦ ꯅꯠꯇ꯭ꯔꯒ ꯍꯩꯀ꯭ꯔꯨꯖꯝꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯃꯣꯏꯅ ꯃꯣꯏꯅꯝꯅ ꯄꯥꯡꯊꯣꯛꯑꯁꯤꯅ ꯁꯤꯅ ꯌꯥꯏꯐꯔꯦ ꯑꯁ ꯑꯩꯈꯣꯏꯒꯤ ꯐꯟꯖꯥꯎꯕꯝ ꯖꯣꯏꯆꯟꯗ꯭ꯔꯁꯤꯅ ꯑꯩꯈꯣꯏ COVID-19ꯁꯦ ꯑꯩꯈꯣꯏ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯌꯥꯎꯖꯔꯦ ꯑꯗꯨꯅ ꯁꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯤꯔꯥꯡꯃꯦꯟꯅꯤ ꯁꯤꯗꯤ ꯃꯤꯂꯤ ꯑꯣꯀ꯭ꯔꯝ ꯃꯥꯅꯦ ꯃꯤꯂꯤ ꯃꯤꯂꯤꯅꯦ ꯃꯤꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯨꯡ ꯀꯣꯏꯅ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄ ꯄꯤꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯀꯣ ꯌꯥꯏꯐꯔꯦ ꯖꯦꯝꯁ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯇꯝꯅꯕꯒꯤꯗꯃꯛ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯤꯔꯥꯡꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯏꯒꯅꯦꯁꯤꯌꯁ ꯀ꯭रिꯌꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯌꯥꯝꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯦꯀꯦꯟ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯥꯏꯗ ꯈꯤꯇꯪ ꯃꯤꯅꯣꯛ ꯇꯝꯍꯟꯕꯗꯨ ꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯖꯕ ꯃꯍꯩ ꯌꯥꯜꯂꯦꯅ ꯈꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅꯁꯨ ꯀꯣꯔꯣꯅꯥꯒꯤ ꯁꯦꯝꯕꯤꯌꯣ ꯍꯣꯏ ꯕꯂꯥ ꯍꯤꯖꯝ ꯐꯦꯟ ꯀ꯭ꯂꯕ ꯍꯣꯏ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯁꯦꯝꯃꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯍꯦꯔꯣꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯕꯂꯥꯒꯤ ꯏꯁꯩ ꯌꯥꯝ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯌꯥꯝ ꯂꯤꯠ ꯇꯧꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯑꯩꯅ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏ ꯕꯂꯥꯒꯤ ꯏꯁꯩꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯆꯞꯄꯦ ꯃꯤꯂꯤ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯪꯒꯤꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯦ ꯃꯣꯏꯁꯤ ꯌꯥꯝ ꯅꯩꯌꯦ ꯄꯨꯈ꯭ꯔꯝꯕꯝ ꯎꯅꯤꯀꯥꯟꯇ ꯑꯁꯤ ꯅꯩꯕ ꯅꯠꯇꯦꯗ ꯅꯩꯔꯗꯤ ꯉꯁꯥꯏꯅ ꯑꯗꯨꯝ ꯉꯝꯈ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯐꯥꯔꯅꯤ ꯐꯂꯥꯡ ꯀꯥꯕꯤ ꯆꯦꯛ ꯀꯥꯕꯤ ꯃꯌꯥꯝ ꯊꯣꯛꯂꯅꯤ ꯃꯤꯂꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯌꯥꯝ ꯆꯞꯄꯕ꯭ꯔꯣ ꯀꯨꯝꯊꯔꯛꯎꯗꯅ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯆꯠꯄ꯭ꯔꯕ ꯖꯒꯥꯁꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯨꯁꯤꯜ ꯑꯃꯨꯛ ꯍꯥ ꯑꯦꯌꯔꯇꯦꯜ ꯆꯠꯐꯝ ꯊꯣꯛꯇꯣꯏꯅꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁꯤꯜ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏꯁꯤ ꯚꯤꯗꯤꯑꯣꯗꯗꯤ ꯀꯩꯁꯨꯝꯕꯨ ꯂꯩꯇꯦꯅꯦ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯌꯦꯡꯉꯤꯅꯦ ꯅꯪ ꯖꯤꯑꯣꯔꯥ ꯖꯤꯑꯣ ꯊꯨꯕ꯭ꯔꯥ ꯌꯦꯡꯉꯣ ꯖꯤꯑꯣ ꯑꯩꯒꯤꯁꯨ ꯆꯞꯄꯦ ꯀꯅꯥꯒꯤꯅꯣ ꯆꯞꯄꯤꯁꯦ ꯃꯥ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯃ ꯍꯥꯏꯁꯥꯟꯅꯗꯤ ꯃꯤ ꯊꯣꯛꯄꯒꯨꯝ ꯇꯧꯗꯧ ꯑꯩ ꯈꯛꯀꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯆꯠꯄꯦ ꯍꯥꯏꯁꯤꯗꯤ ꯃꯤꯔꯥꯡꯃꯦꯟꯒ ꯀꯣꯔꯣꯅꯥꯕꯨ ꯀꯅꯥꯅ ꯀꯣꯔꯣꯅꯥꯒꯁꯤꯕꯨ ꯀꯅꯥꯅ ꯀꯟꯒꯦ ꯑꯁ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯣꯔꯣꯅꯥꯅ ꯀꯜꯂꯤ ꯍꯥꯏ ꯒꯥꯏꯁ ꯌꯥꯔꯕ ꯌꯦꯡꯉꯣ ꯃꯦꯝ ꯅꯦꯠꯇꯣ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯅꯦꯠꯇꯣ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯅꯦꯠ ꯆꯠꯄꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯅꯦꯠ ꯆꯠꯄꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯌꯥꯝ ꯖꯤꯑꯣ ꯑꯁ ꯌꯥꯏꯐꯕ ꯆꯤꯡꯊꯥꯝ ꯌꯥꯏꯐꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯪꯒꯤꯗ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯦ ꯆꯞꯄꯦ ꯊꯥꯏꯅꯩꯅꯦ ꯀꯅꯥꯅ ꯀꯟꯒꯦ ꯀꯣꯔꯣꯅꯥꯅ ꯀꯜꯂꯦ ꯍꯧꯖꯤꯛꯇꯤ ꯆꯞꯇ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯇꯤ ꯅꯦꯠ ꯆꯞꯇ꯭ꯔꯤ ꯀꯤꯝ ꯃꯦꯜꯇꯤꯅ ꯀꯤꯝꯃꯦꯜꯗꯨꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯒꯤ ꯆꯞꯇ꯭ꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯔꯦ ꯇꯥꯃꯣꯅꯤ ꯌꯥꯏꯐꯔꯦ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯏꯔꯥꯡꯕꯝ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯅꯪ ꯇꯔꯥ ꯂꯣꯏ ꯀꯩꯅꯣ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯁꯦꯡꯅ ꯌꯥꯔꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯖꯩ ꯆꯣꯛꯀꯦ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕꯅꯤꯅ ꯀꯩꯅꯣ ꯇꯧꯖꯒꯦꯅ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯆꯞꯇ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯏꯕꯥꯏ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ ꯃꯌꯥꯝꯁꯦ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ
MD Sanatomba Humdumba Yumnam Tagup Jason Soram Pekma Ilambam Kimbul Tuner Yakako Chumtham Mili Okrom Pilot Yamba Anigi Kailam Dagino Aina Sokoman Marang Hanubale JR Singkhai Aduga Oh. Mirang Mena aina kwa Kaithel Thoksom Laikai Handaki Yaushangi Colorful Magic Taruktre Bro Hoigi Kamdo Hoi, kamdauge. Handaki Colorful Magic Tugi Mota Atopa Moin Nambaneva Aduna Akogi video number the Katang Akoi Kevin Craig Yaw by Tarene Aduna Akoi Adu upload Tawogena Akoi Adu reshot Tawogena Tamba Aduga Yaragadi Miam Akogi live Shibu Yengiriba Akogi Yengiri view Punamuna Akogi live share of you Aduga Mayam the share of Makai view Hankali Makai Mirangman Amasum Sativimena Adung in Mukta MD Sanatomba Kanaba Yatia Kanaba special show Mam Tanjari Aduga Palabra. Yaw Toini Palabo Andaki Imam Pal Idi Pal Emadi Pande Tigi live Tabiro Yai oi ngambo jage thajage mayam gi ga kotha oina All Manipur YouTuber Association Hoi Zu Mayamgi Tembang Wena Hoi Zu live se Nunti gi Thaba Ngambo Jage Ngambosu Ngamnabusu Hona Jage Aduga Mathil Chavir Gani Subu Mahendra Mangang Hoi Si Chabase Makhal Yam Chagre Ngasi je habide Hoi ngasi je Cham Chamna Hoi Kangshoi Chako Wai Tare Adamai Thokoi ngasi Kim Konjeng Laikai habro maya Konjeng Laikai nati kwa Kaithel Thoksom Laikai haba Bro bazar leibado Konjing Lekai Nati Konjing Lekai Nati adudagi Bro Aniga Kona Matangda Quarantine party am tawsi yai tawsi Full day ne hai de hai ni ne All tawsi Manipur YouTuber Association hi bro Funny video matik namaga ai mixino item hai Hoi Hoi Adu Yam Kan Hona Je to funny video number se Kaina Hoi Manipur gi hai tare Hoi Kanglai Pakina Sun Mayam je lockdown ga leibane adi Hoi India gi unasu adi world gi unasu leiba situation da Hoi ne Mayam ju lepa ga leiringai Hoi ne to rubodo kitang mi gi viewer da kaini video ugra matung da Hoi da kai dokta ba na Hoi gi khanjar matung da hai tare ne yarani hai matung da komthu ni yarani hai matung da adu do ina tawjaragi na khanjaye Masigi Painosimadi Hoi adu Hana Namahuba Tadok Taba Hana Nahuba Mayam Lady Madu Mayam da Adum Matam upload of Zerake. And Masidi Mirang Menina Mirang Mini Mirang Men the dress Amta Selo Numai Bana Mirang Men episode to Rosan thank you Ado Mirang Men dress am Selo and Tahanta High Woodra dress se ai hojik si dress se yarok treba kitang mafam amada lae hojik se aduna kona hayengumba na taisa kanda dum secharage video ngairage ko Toy Win Ho didn't I you? Ado live call prank Tobira Adin Wajani and Turner. Yes, at all Manipur all Manipur YouTuber Association Sume, a Hojo and a Tawin Kalami, live call video prank at a Tawin Kalame. Who does the Cameramale Hoga, other Cameram Salaga, Toroka, Tawin and Kalame, she comes together. Hujikangi, Akoinaji, a Hojo Angani, Moju. Habiti film gisi live YouTuber or then film will end of course Angang Muzanga. Think about Kahini Moon Hector Rubuda humang sawe Moon Hector Rubuda Masagi Port Amo the talk of Ponina Aduga Akon Hector Rumatam Mukani Fazani or Fajaro Habigi comment section Amal Kamati have the meeting just under YouTuber Nupi Hada Komanipu YouTuber Nupi Muslim Gitchino Singagi Ama Adu put Ama talk him there Manayam Toguneva live friend Am Toguneva Adugi video see came live friend to what sometimes at the minute to Mam Parent clip then Adugo Mirang Mian Aigana Mung episode say Natagana Ignatius team Nida
ꯁꯤ ꯍꯦꯛ ꯇꯧꯔꯨ ꯃꯇꯝꯗ ꯀꯩ ꯍꯥꯏꯗꯤ ꯑꯁ ꯃꯣꯏ ꯁꯤꯗꯤ ꯅꯪꯗꯤ ꯀꯣꯄꯤꯅꯤ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯩꯅꯣ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯃꯗꯨꯅ ꯇꯧꯈ꯭ꯔ ꯄꯣꯠꯅꯤꯅꯦ ꯑꯗꯨ ꯁꯤꯗꯤ ꯀꯣꯄꯤꯅꯤ ꯀꯩ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯀꯣꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯍꯩꯗꯨꯒ ꯑꯩꯈꯣꯏ ꯉꯥꯡꯉꯤ ꯋꯥꯍꯩꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯑꯗꯨ ꯍꯥꯟꯅ ꯃꯨꯟꯅ ꯇꯥꯕꯤꯌꯣꯕ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯄꯤꯅꯤ ꯍꯥꯏꯕꯤꯌꯣꯕ ꯍꯣꯏ ꯀꯣꯄꯤ ꯇꯧꯋꯤ ꯑꯩꯈꯣꯏ ꯀꯣꯄꯤ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧ ꯀꯩ ꯇꯥꯔꯒꯁꯨ ꯂꯝꯗꯒꯤꯅꯣ ꯇꯥꯃꯣ ꯂꯣꯟꯗꯣ ꯑꯝꯇ ꯑꯅꯤꯁꯦ ꯈꯜꯂꯦꯉꯣꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣ ꯃꯥꯅ ꯃꯣꯏꯔꯥꯡ ꯍꯅꯨꯕ ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯥꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯩꯅ ꯃꯣꯏꯔꯥꯡ ꯍꯅꯨꯕ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯃꯌꯥꯝ ꯀꯃꯥꯏ ꯀꯃꯥꯏꯅ ꯂꯦꯟꯕꯤꯒꯦ ꯃꯇꯝꯁꯦ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯦꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯇꯣꯞꯄ ꯇꯧꯔꯒ ꯂꯦꯟꯕꯤꯕ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯕꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯗꯕꯅꯤ ꯊꯕꯛ ꯑꯩꯈꯣꯏꯗꯤ ꯐꯝꯃ ꯁꯨꯗꯕꯅꯤꯅ ꯂꯩ ꯐꯝꯃꯒ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯀꯔꯝꯍꯥꯏꯅ ꯃꯇꯝ ꯂꯦꯟꯕꯗꯨ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯔꯗꯤ ꯑꯁ ꯅꯨꯡꯉꯥꯏꯖꯒꯅꯤ ꯁꯨꯝ ꯄꯤꯇꯝꯕꯔꯥ ꯋꯥꯍꯦꯡꯕꯝ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯕꯣꯟ ꯁꯥꯟꯅꯔꯝꯃꯤꯅꯦ ꯒꯣꯜ ꯆꯜꯂꯨ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯕꯣꯜ ꯁꯥꯟꯅꯩ ꯒꯣꯜ ꯆꯜꯂꯨ ꯌꯥꯗꯦ ꯃꯥꯅ ꯑꯃꯨꯛ ꯀꯥꯎꯋꯦ ꯑꯩꯅ ꯑꯃꯨꯛ ꯀꯥꯎꯋꯦ ꯑꯗꯨ ꯒꯣꯜ ꯆꯜꯂꯨ ꯌꯥꯗꯦ ꯃꯤꯔꯥꯡꯃꯦꯟ ꯐꯅꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ 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 ꯀꯔꯤ ꯌꯥꯗꯅꯤꯒꯦꯅꯦ ꯌꯥꯅꯤ ꯌꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯗ ꯀꯃꯦꯟꯗ ꯅꯪꯒꯤ ꯔꯣꯁꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯔꯣꯁꯟ ꯇꯨꯝꯕꯗ ꯁꯤꯗꯧꯔꯦꯕ ꯇꯨꯝꯕꯗꯗꯤ ꯁꯤ ꯇꯥꯟꯅꯗꯦ ꯃꯉꯥꯡꯅꯔ ꯁꯤ ꯇꯥꯏ ꯇꯨꯝꯕꯗꯤ ꯁꯤ ꯃꯉꯥꯡꯅꯔꯒ ꯇꯥꯗꯦꯕꯣ ꯁꯤꯗꯤ ꯇꯥꯏ ꯇꯨꯝꯕꯗꯗꯤ ꯇꯨꯝꯕꯗꯤ ꯁꯤ ꯇꯥꯗꯦ ꯇꯥꯗꯦꯕꯣ ꯍꯣꯏ ꯗꯇꯥ ꯄꯦꯛ ꯂꯣꯏꯕꯒ ꯊ꯭ꯔꯤ ꯀꯥꯄꯤꯗ ꯇꯧꯔꯦ ꯑꯁ ꯅꯥꯉꯥꯃꯣꯏ ꯅꯪꯒꯤ ꯊ꯭ꯔꯤ ꯀꯥꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯀꯣꯇꯤꯁ ꯑꯣꯏ ꯇꯧꯋꯦ ꯆꯦꯜꯂꯦ ꯀꯣꯇꯤꯁ ꯇꯧꯋꯦ ꯅꯪ ꯊ꯭ꯔꯤ ꯀꯥꯄꯤ ꯑꯩꯈꯣꯏ ꯀꯣꯇꯤꯁ ꯇꯧꯗꯣꯏꯅꯤ ꯔꯣꯁꯟ ꯇꯨꯝꯕꯗ ꯁꯤꯗꯧꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯔꯣꯁꯟ ꯇꯨꯝꯕꯗ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯌꯥꯗꯦ ꯁꯤꯗ꯭ꯔꯒꯁꯨ ꯑꯩ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯏꯌꯥꯝꯕ ꯈꯣꯠꯄ ꯇꯠꯈ꯭ꯔꯗꯤ ꯁꯅꯥꯍꯜꯒꯤ ꯐꯥꯒꯤ ꯌꯥꯝ ꯀꯩꯅꯣꯃ ꯍꯩꯌꯦ ꯕꯨꯁꯇꯔ ꯑꯃ ꯀꯥꯞꯄꯗꯤ ꯌꯥꯕ ꯌꯥꯏ ꯄꯔꯤꯍꯟꯕ ꯏꯌꯥꯝꯕ ꯁꯅꯥꯍꯜ ꯐꯥꯒꯤ ꯌꯥꯝ ꯍꯩ ꯑꯦꯞꯁꯇꯨꯗꯤ ꯌꯥꯎꯗ꯭ꯔꯥ ꯐꯥꯒꯤ ꯍꯩꯇꯕꯅꯤꯗ ꯌꯥꯎꯗꯦ ꯐꯥꯒꯤ ꯍꯩꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯈ꯭ರೆ ꯐꯥꯒꯤ ꯍꯩꯇꯕꯅꯦ ꯁꯨꯝ ꯅꯪ ꯒꯨꯒꯜ ꯄꯦ ꯌꯥꯔꯤꯗꯨꯗꯤ ꯃꯇꯧ ꯇꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯒꯨꯒꯜ ꯄꯦꯗꯨ ꯄꯨꯟꯕ ꯌꯥꯕ ꯀꯩꯅꯣ ꯇꯧꯗꯕꯩꯔ ꯈꯪꯗꯦ ꯄꯨꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣꯅꯁꯦ ꯑꯩ ꯄꯨꯟꯁꯦ ꯄꯨꯂꯞ ꯌꯥꯏꯌꯦ ꯄꯨꯟꯁꯦ ꯑꯁ ꯄꯨꯟ ꯌꯦꯡꯉꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯊꯤꯅꯒ ꯍꯥꯏ ꯂꯣꯏꯔꯦ ꯏꯪꯂꯤꯁ ꯇꯒ ꯍꯥꯏ ꯂꯣꯏꯔꯦ ꯄꯨꯟꯃꯤꯟꯅꯁꯦꯗ ꯂꯩ ꯃꯌꯥꯝ ꯏꯪꯂꯤꯁ ꯇꯒ ꯍꯥꯏ ꯂꯣꯏꯔꯦ ꯂꯝꯅꯒꯥꯏꯁꯤ ꯐꯅꯤ ꯖꯤꯕꯣꯂꯇꯥ ꯁꯣꯏꯕꯝ ꯌꯥꯏꯌꯦ ꯌꯥꯎꯕ ꯐꯅꯤ ꯚꯤꯗꯤꯑꯣ ꯌꯥꯏꯌꯦ ꯌꯥꯎꯕ ꯌꯥꯏꯌꯦ ꯖꯤꯕꯣꯂꯇꯥ ꯁꯣꯏꯕꯝ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯃꯤꯅꯦ ꯌꯥꯎꯒꯦ ꯀꯥꯏꯁꯦ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯌꯥꯏꯌꯦ ꯌꯥꯎꯔꯁꯦ ꯇꯧꯔꯁꯦꯗ ꯂꯩꯌꯦ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ 30 ꯄꯨꯝꯅꯃꯛꯄꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯅꯥꯗꯕ ꯑꯣꯏꯔꯁꯅꯨ ꯃꯣꯏ ꯃꯤ 38 ꯁꯨꯔꯦ ꯃꯤ 38 ꯃꯨꯛ 9 ꯁꯨꯔꯦ ꯍꯥꯏꯔꯔꯣꯏ 9 ꯁꯨꯔꯗꯤ ꯍꯥꯏꯔꯔꯣꯏ ꯁꯨꯝ ꯁꯨꯡꯍꯥꯏ ꯍꯟꯊꯔꯦ ꯍꯥꯏꯔꯔꯣꯏ ꯀ꯭ꯋꯥꯁꯨ ꯄꯥꯟꯗꯔꯦ ꯍꯥꯏꯔꯔꯣꯏ ꯀꯨꯟꯊ꯭ꯔꯥ ꯍꯥꯏꯔꯔꯣꯏ ꯑꯗꯨꯗꯤ ꯁꯨꯔꯦ 30 ꯍꯥꯏꯕ ꯁꯨꯔꯦ ꯌꯥꯔꯦ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤ 30 ꯁꯨꯔꯤꯕ ꯃꯌꯥꯝ 38 ꯁꯨꯔꯦ 38 ꯁꯨꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯅꯥꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯒꯅꯦꯁꯁ ꯀꯣꯃꯦꯟ ꯀ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯃꯤꯔꯥꯡꯃꯦꯟ ꯑꯅꯤꯒꯤ ꯇꯤꯝꯒꯤ ꯄꯨꯂꯞꯇꯒꯤ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯀꯣꯃꯦꯟ ꯀꯥꯜꯂꯦ ꯍꯥꯏꯕ ꯀꯃꯦꯟ ꯀꯥꯜꯂꯦ ꯀꯥꯏꯗ ꯀꯥꯟꯈ꯭ꯔꯒꯦ ꯀꯥꯟꯒꯦꯁꯤꯕꯨ ꯎꯍꯧꯗ꯭ꯔꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯁꯤ ꯑꯩ ꯍꯥꯏꯔꯛꯎꯔꯣ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟ ꯀꯥꯜꯂꯦ ꯑꯣꯟ ꯃꯅꯤꯄꯨꯔ ꯌꯨꯇꯨꯕꯔꯁꯤꯡꯁꯨ ꯀꯃꯦꯟ ꯀꯥꯜꯂꯦ ꯑꯩ ꯌꯨꯇꯨꯕꯇ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯣꯚꯔ ꯍꯤꯇꯤꯡ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯑꯣꯏꯖꯔꯒꯦ ꯏꯌꯥꯝꯕ ꯀꯩꯀꯩ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯃꯦ ꯑꯅꯤ ꯑꯍꯨꯝ ꯌꯥꯎꯕꯅꯦ ꯀꯗꯥꯏ ꯕꯨꯂꯨ ꯑꯗꯒꯤ ꯏꯅꯥꯎ ꯕꯨꯂꯨ ꯕꯨꯂꯨꯕꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯌꯦ ꯃꯤꯔꯥꯡꯃꯦꯟꯒꯤ ꯏꯁꯄꯥꯏꯗꯔ ꯁꯨꯠꯇꯣ ꯃꯦꯟ ꯁ꯭ꯋꯤꯠꯇꯨ ꯆꯥꯗꯧ ꯁꯨꯠꯇꯣ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯂꯣꯛꯗꯥꯎꯟ ꯂꯣꯏꯕ ꯑꯣ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯗꯨ ꯏꯁꯥꯅ ꯁꯤꯕꯨꯗꯤ ꯆꯨꯝꯃꯦ ꯅꯒꯥꯃꯣꯏ ꯁꯤꯕꯨꯗꯤ ꯆꯨꯝꯃꯦ ꯃꯥ ꯆꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯏꯁꯥꯅ ꯈꯤꯇꯪꯗꯤ ꯁꯦꯝꯖꯩꯍꯦ ꯅꯥꯒꯥꯕꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯌꯥꯝ ꯀꯟꯅ ꯁꯥꯖꯦꯜ ꯇꯧꯖꯩ ꯏꯁꯥꯅ ꯑꯗꯨꯝ ꯂꯝꯖꯤꯡꯕ ꯃꯩꯔꯥ ꯁꯝ ꯁꯪꯕ꯭ꯔꯣ ꯏꯌꯥꯝꯕꯅꯤꯁꯦ ꯁꯪꯗꯦ ꯁꯪꯗꯦ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯄꯣꯛꯅꯦ ꯌꯦꯡꯉꯨꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯌꯦꯡꯉꯨꯁꯦ ꯖꯤꯡꯒ ꯀꯥꯞꯊꯣꯔꯛꯏ ꯃꯌꯥꯝꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯉꯥꯛꯇꯅꯤ ꯁꯝ ꯁꯪꯗꯦ ꯁꯪꯗꯦꯀꯣ ꯁꯝ ꯁꯪꯗꯦ ꯂꯝꯖꯤꯡꯕ ꯌꯥꯗ꯭ꯔꯃꯦꯍꯦ ꯀꯅꯥ ꯑꯁ ꯃꯤꯡꯗꯅꯣ ꯐꯤꯕꯝ ꯇꯥꯗ꯭ꯔꯃꯦ ꯇꯨ ꯀꯩꯅꯣ ꯄꯨꯔꯥ ꯉꯧꯔꯣꯛ ꯉꯧꯔꯕꯅꯤ
Pakhang ro. Anel anel. si Oh, ai yum panjare ma yum pandri. ma yum pale Wait, pure pakhang actor bro sir. Boni wa okay. Se kutu thanglo ne pure pakhang try je. Okay. Ha? Kai su kai je da yamba ado sogri na kai no. Sogri na di orum moi khalle. Mane sogri ne nang ai khangi natra. Ai di sogri jar ga to samje tu. Maning da tu. Si yorum maning da samje. Maning si yorum sogri ne sogri ka phi kabiyo. Game sana se. Kari game sana se hai no. Game san jai ro. Mobile Legend gamer. Kari game kari dan PUBG tau siro atraga kari hai gre. Yam lai dai ne. Ludo tau siro. Ludo ka ba? Si hoje ki am thi chana rin de ludo je khanga ba. Ludo de snake ludo mai ba ba. Lin ka bi do. Free Fire Free Fire. si Free Fire tau jai ro. Ado ai gi di Free Fire ai game na update torong giroi ne. Erena update torong giroi ye. Nang erena update torong ai tau drin ne. Free Fire nei ne. hoje mi kuntra ka taru yeng biri ba khoi ki live pu yeng biri ba khoi kuntra mari hai ru ya je PUBG tau jai ro. hai ru ga ta han da PUBG gi tau jai te dadi kain tau ro PUBG gi chango. Kaino da chingchang nga na leibne ai ai PUBG da chingchang nga na leibne aju da chango tau se. kumdam ba yumnam PUBG Ma'am ni kuthra muri sure isai tong jai ro kamai tong jai no ma'am gi comment da ngasi di mirang men isai san ge ma'am gi comment da niam gi comment da ihan hana isai comment thar pa mi do adu mirang men isai tahan ben yamba ni se yen tar bi condition anta to si a chi yen ji pai lete yen tau rosi kang choi de tau si lamjing ma ya thaban jong si ya e thaban jong hai ro ro saning tau PUBG lai lo na te PUBG lai na te e siam ta nei thar o sem ta nei thar o hoi nei thar age ba ho se sak ba ja hor dam ni Yeah, mobile yeah, legend su tau se ge sun salam mobile legend ja id hadi ro o sanat tombi id chingsang nga na lai bane id chingsang nga na lai bane ireng bam sanat tombi chingsang nga na lai bane chingsang nga ana lai ni ko game duro su yogi ko ya boni gi dialogue to bro sanat thoi sam boni dialogue to tok jar ke ko ko salo to biro o sei to se jing ya ado sei kari sei no mayam ai na di comment sei to khalo ai ma sa han ge ba hai ge rai roi ma sa han ge ba kaina bogi oina to se landai kaina bogi to se ra scan ne bai di hai gram kaina bai di ma di tamla na ju mai lang ki phone mu lo re na kaina bai di hai gap ni ma di sei ngasina ha ge do pakhang pakai pangkhal da khalle pangkhan da khalle bro anina family do physical distance follow tongdre ko mobile legend gi sana bi bro hoi ai sanai aggression ai sanai do kaino jiban tokchom kaino ne mobile camera sin pic pon maram moiduna ketang distance to si meter amane ne khandi ro to pusparani selu ekoi mirang min pusparani makhon sakte ba hajara di di pusparani saga di adu ya se pusparani hai puspan ma fatam sakho adu di yar ba lamjung mera pusparani ge ma tanau sal di yar ba sal lage sai bhai dori bhai ha cho nong damba nong damba mirang men yot kimi kaina gani mane lan kaina ram ne sigi ko sabiro ko mazus ko saja dre Jumba adune pusparani gi nesal pusparani selo kaina bai pusparani nim sakro yar myang di nam ta na so tamnarai do amukta yeng jage hacker youtube yeng jage tamnarai se yeng bai akhoi mathangi kaino da live ta soidana akhoi gi tamnarai akhoi oza chinglen songso soidana mayam da tau do sakpiro akhoi sara tau do sakpiro bai sai pha di na ting sa pusparani yama hana hari do pusparani do sakho pusparani
tumba chaba khangdana udunata leire mai che kaina bai sei ni nungsiba nangi saktamdo Pusparani kaina bai sei ni Pusparani kaina bai sei ni si Pusparani kaina bai sei ni kai roi sei je tumba chaba khangdana macha ma kan de su Pusparani ki kaina bai sei ni kainu chu two messages coming now to 1.50 GB available to family play on the daily ti net pe gang the Like the message in the P. Tirabo. Tidrini. Walk again. Not of the Soleil, not of Dodo. natawda kamay kay na hoge di ba Not of Ducano with the Cantatono. sai kaya hayta bani I Zaldo Sakiro. Masap Fajavile Sabina. Mau sabalam mau macha machana le shabi sabalam Arvin game to sakpiro balo he nahi re thank you as Mohammad Farooq sorry ki samai gi jo Somi Kumar gi saglo siang khanjile nungsiba heman khivana soi khiva yauraklava ngakpiyu ko aibu nangi thamoina nangna migi oikhibada aidi nangbu yengba ngamhauroi nangna migi oikhibadadi nangna migi oikhibadadi ai su nangbu yengba ngamhauroi hagadabne he yarabo Somi Kumar gi Priya Khetri Wawa Somi Kumar thola Arvin gi amta saglo Arvin gi sai ji phadi phadam ne bhalo nai re thank you Somi Kumar salo live to bi su net kaya no net kya no di net ama khatane Jio de net ama khatane net ani su di net ama khatane Jingjing lovely thank you Jingjing Jingjing gi da makta koi gi mirang man na sema sanglani Somi Kumar ge dusu ado Somi Kumar gi khara pama mi Somi Kumar gi oni tawra ge Somi Kumar ge se sakne thengnararoi haiba khangna nuksiki aina nangbu baka khangre era ni music nu ngai ka and talle nang baka khangre kare bai ni aina haido jingjing kona bro kone net ama khaktani mane net ama khaktani ni ani suju sudu ne geno music su khara happy yo Mohammad Farooq ji happy di Adaidi Grandmaster you are free fire rankta thank you Adi Somi Kumar gi tormu Somi Kumar nang Arvin se phabra Arvin gi sai ma'am Arvin gim saglu haibdu da Arvin se kai sei no nang na sakte ya Sing phi nangbu sai adui sai ka yo sai đâu có đâu rồi nam Nungsi haigi lakpane nangbu uraga haingamdre Nungsi haigi lakpane nangbu uraga haingamdre aigi thamoi ka ngauna re aigi wakhal lakdakna re o samlang do mai thong aduda o samlang do mai thong aduda o nungsi haige lakpani nangbu uraga haingamdre Nungsi haigi lakpane sigi album se ai sana ek tawjabani handak nauna puthokjaba adu mayam je yeng bigidre aigi album ado nang ken to bro nang honung damu da phabra honung damu da isai se akhoi gi Ignatius Creation da dum thagatjabane akhoi gi mirang men gi channel da ado amtang mayam na
상 ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩꯒꯤꯁꯦ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯌꯥꯝ ꯃꯌꯥꯝ ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯜꯂꯦ 혼홍도 좀 살로 혼홍도 좀 ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇꯦꯡ ꯗꯦꯡ 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 땡 땡 땡 땡 ꯇꯦꯡ ꯗꯦꯡ 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 땡땡땡땡땡 ꯃꯈꯥꯗꯤ ꯑꯝꯇꯪ ꯌꯦꯡꯈꯤꯒꯦ ꯑꯗꯨꯅꯤꯅ ꯇꯧꯔꯤꯁꯦ 구멍 서위다 잠깐 ꯑꯃꯨꯛꯆꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯔꯝ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯕꯨ ꯇꯞ ꯇꯥꯒꯤꯁꯦ ꯑꯝꯇ ꯇꯥꯒꯦ ꯃꯣꯍꯣꯔ ꯐꯔꯣꯛ 구멍 서위다 ꯇꯞ ꯇꯥꯒꯤ ꯑꯁ ꯑꯣꯖꯥ ꯇꯞ ꯇꯥꯒꯤꯁꯦ ꯑꯁ ꯁꯛꯇꯤ ꯁꯛꯅꯤ ꯑꯆꯨꯝꯒꯦ ꯈꯜꯂꯤ ꯍꯤꯃꯥꯏꯁꯤꯁꯨ ꯉꯝꯗꯦ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯁꯦ ꯌꯥꯝ ꯀꯜꯂꯤ ꯆꯨꯝꯒꯦ ꯈꯜꯂꯤ ꯆꯨꯝꯒꯦ ꯈꯜꯂꯤ ꯍꯤꯃꯥꯏꯁꯤꯁꯨ ꯉꯝꯗꯦ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯁꯦ ꯌꯥꯝ ꯀꯜꯂꯤ ꯑꯩ ꯅꯝꯕꯔ ꯄꯤꯔꯝꯕꯤ ꯃꯥꯏꯗꯁꯨ ꯂꯨꯔꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯇꯧꯔꯨꯏ ꯅꯨꯄꯥꯝꯅ ꯄꯥꯏꯔꯛꯄꯗ ꯅꯨꯄꯤ ꯍꯥꯏꯗꯧꯅꯤꯅꯦ ꯑꯣ ꯅꯨꯄꯥꯔꯥ ꯑꯣ ꯅꯨꯄꯤꯗ ꯆꯨꯝꯃꯤꯅꯦ ꯐꯣꯟ ꯇꯧꯔ ꯅꯨꯄꯤ ꯅꯨꯄꯥꯔ ꯀꯗꯧ ꯊꯝꯗꯣꯔꯤꯒꯦ ꯑꯣ ꯏꯁꯩ ꯃꯌꯦꯛꯁꯦ ꯌꯥꯝ ꯐꯖꯅ ꯄꯩꯁꯥꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥꯗꯩ ꯍꯨꯔꯥꯟꯒꯦꯗꯣ ꯍꯧꯖꯤꯛꯁꯦ ꯍꯨꯔꯥꯟꯕ ꯀꯃꯥꯏ ꯌꯥꯗꯦꯀꯣ ꯀꯃꯥꯏ ꯄꯥꯜꯂꯤꯒꯦ ꯍꯨꯔꯥꯟꯕ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯦꯀꯦ ꯁꯅꯁꯝ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯋꯥ ꯊꯃꯣꯏ ꯆꯣꯡꯗꯣꯏꯅꯤ ꯊꯃꯣꯏ ꯆꯣꯡꯗꯣꯏꯅꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯇꯥꯔꯦ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯃꯄꯥꯟ ꯊꯣꯛꯎꯔꯦ ꯄꯨꯂꯤꯁꯅ ꯐꯨꯔꯒ ꯇꯥꯟꯁꯤꯜꯂꯤ ꯑꯗꯣ ꯇꯥꯟꯁꯤꯜꯂꯦ ꯍꯩꯃꯥ ꯅꯣꯏ ꯕꯥ ꯂꯩꯍꯧꯕ꯭ꯔꯣ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯤꯌꯔ ꯑꯕꯨꯡꯆꯥ ꯌꯥꯝꯃꯤꯈꯩ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯥꯝꯃꯤꯈꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯍꯥꯞꯄꯛꯀꯗꯣꯏꯅꯦ ꯑꯕꯨꯡꯆꯥ ꯆꯥꯖꯔꯦ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯖꯔꯦ ꯑꯕꯨꯡꯆꯥꯗꯤ ꯆꯥꯕꯤꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯆꯥꯔꯝꯕꯅꯤ ꯈꯜꯂꯤꯗ ꯄꯨꯡ 12 ꯇꯥꯁꯤꯜꯂꯃꯤꯅ ꯒꯨꯔꯨ ꯂꯥꯛꯇ꯭ꯔꯣ ꯗꯦꯕꯤꯠ ꯋꯣꯜꯕꯔꯤꯟ ꯗꯦꯕꯤꯠ ꯇꯥꯆꯧ ꯍꯥꯏ ꯇꯥꯆꯧ 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 ꯀꯩꯗꯧꯔꯦ ꯇꯥꯆꯧ ꯒꯨꯔꯨ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯇꯥꯆꯧ ꯒꯨꯔꯨ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯒꯤ ꯃꯊꯛꯀꯤꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯃ ꯑꯩꯈꯣꯏ ꯍꯨꯃꯥꯡ ꯁꯧꯏꯗꯥꯅ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯛꯁ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩꯁꯤ ꯃꯤꯔꯥꯡꯃꯦꯟꯁꯦ ꯄꯥꯈꯪꯂꯣ ꯃꯥꯅꯦ ꯃꯥꯅꯦ ꯖꯤꯡꯖꯤꯡ ꯄꯥꯈꯪꯅꯦ ꯃꯤꯔꯥꯡꯃꯦꯟ ꯄꯥꯈꯪꯅꯦ ꯑꯩ ꯏꯁꯥ ꯄꯥꯡꯒꯪꯅꯦ ꯀꯔꯤ ꯍꯋꯥꯏ ꯆꯥꯒꯦ ꯉꯁꯤꯕꯨ ꯑꯣ ꯀꯥꯡꯇꯛꯀ ꯑꯗꯩ ꯃꯪꯒꯟꯒ ꯑꯗꯒꯤꯗꯤ ꯃꯨꯛꯁꯣꯔꯤꯒ ꯄꯨꯂꯞ ꯌꯥꯅꯔ ꯊꯣꯡꯉꯦ ꯃꯧꯁꯧꯔꯤꯒ ꯑꯥ ꯒꯨꯔꯨ ꯒꯨꯔꯨ ꯍꯥꯏꯅꯔꯤꯗꯣ ꯍꯣꯏꯗꯣ ꯁꯖꯥꯜ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦ ꯁꯖꯥꯜꯗꯤ ꯌꯥꯎꯗꯦ ꯒꯨꯔꯨ ꯍꯥꯏꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯩ ꯏꯊꯛ ꯊꯣꯡꯕ ꯏꯁꯥꯃꯛꯄꯨꯗꯤ ꯑꯣꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯒꯨꯔꯨ ꯍꯥꯏꯗꯤ ꯃꯤꯡꯅꯦ ꯒꯨꯔꯨꯅ ꯍꯥꯏꯔꯤꯁꯦ ꯁꯖꯥꯜꯒꯤ ꯅꯠꯇꯦ ꯁꯖꯥꯜꯗ ꯒꯨꯔꯨ ꯍꯥꯏꯕ ꯂꯩꯇꯦ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯁꯤꯟꯇꯥꯛꯄꯨꯔꯦꯜ ꯁꯤꯟꯇꯥꯛꯍꯜ ꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯤ ꯒꯨꯔꯨ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦ ꯑꯗꯨꯅ ꯒꯨꯔꯨꯁꯤ ꯃꯤꯡꯅꯤ ꯃꯌꯥꯝ ꯂꯥꯟꯅ ꯑꯃꯨꯛ ꯈꯪꯕꯤꯒꯅꯨ ꯍꯥꯏꯅꯔꯦ ꯒꯨꯔꯨꯁꯤ ꯃꯤꯡꯅꯤ ꯑꯗꯨꯒ ꯁꯖꯥꯜꯒꯤ ꯄꯤꯒ ꯑꯣꯏꯅ ꯌꯧꯔꯒ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯅꯠꯆꯗꯦ ꯁꯤ ꯁꯖꯥꯜꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯁꯖꯥꯜꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯏꯌꯥꯝꯕ ꯏꯅꯥꯎ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯍꯥꯏꯅꯩꯀꯣ ꯔꯣꯕꯥꯔꯠꯀ ꯁꯤꯜꯂꯒ ꯔꯣꯕꯥꯔꯠꯀ ꯁꯥꯏꯗꯨꯒ ꯄꯨꯟꯗ꯭ꯔꯕꯣ ꯗꯦꯕꯦ ꯌꯥꯎꯔꯤ ꯄꯨꯜꯂꯤ ꯁꯤ ꯌꯥꯎꯔꯤ ꯀꯩꯅꯣ ꯌꯥꯎꯔꯤ ꯅ ꯑꯗꯣ ꯁꯥꯏꯜꯗꯤ ꯌꯥꯎꯗꯦ ꯏꯅꯥꯎ ꯔꯣꯕꯥꯔꯠ ꯌꯥꯎꯏ ꯁꯥꯏꯜꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯒꯤ ꯑꯦꯛꯁ ꯍꯦꯔꯣ ꯌꯥꯝ ꯃꯥꯜꯂꯦꯗ ꯏꯁꯄꯥꯏꯗꯔ ꯑꯦꯛꯖꯦꯛ ꯃꯥꯜꯂꯦ ꯀꯅꯥꯅꯣꯁꯦ ꯁꯣꯏꯗ ꯑꯣꯏꯔꯝꯅꯤ ꯁꯨꯔꯕꯂꯥꯁꯤ ꯅꯪ ꯈꯪꯗ꯭ꯔꯦ ꯅꯪ ꯁꯨꯔꯕꯂꯥ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯁꯨꯔꯕꯂꯥꯅꯣ ꯅꯪ ꯈꯪꯗ꯭ꯔꯦ ꯅꯪ ꯑꯩ ꯑꯦꯛꯁ ꯀꯣꯃꯦꯟ ꯍꯦꯔꯣ ꯌꯥꯝ ꯄꯤꯔꯛꯄ ꯑꯃ ꯌꯥꯎꯕꯅꯤ ꯔꯣꯁꯅꯤ ꯀꯔꯤꯕ ꯑꯥ ꯅꯍꯥꯟꯃꯨꯛ ꯌꯥꯝ ꯄꯤꯔꯛꯄꯗꯣ ꯔꯣꯁꯅꯤ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯌꯥꯎꯗ꯭ꯔꯦ ꯁꯨꯔꯕꯂꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯀꯣꯔꯣꯅꯥꯁꯤꯕꯨ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄꯤꯗꯕ ꯅꯠꯇ꯭ꯔꯣ
ꯊꯣꯛꯄꯤꯒꯅꯤ Ha ha ha. ꯑꯗꯣ ꯊꯣꯛꯑꯒꯁꯨꯅꯦ ꯊꯣꯛꯄꯤꯒꯤꯅꯨ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯃꯍꯤꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯃꯍꯤꯛ ꯑꯃ ꯑꯣꯏꯔꯝꯃꯦ YouTube ta nimli song anauba thagat padu natro mane mane Avinash Ningthomba mane adu dune ꯔꯣꯅꯥꯜꯗꯣ ꯍꯥꯏ ꯑꯁ ꯀꯨꯏꯔꯦ ꯔꯣꯅꯥꯜꯗꯣ ꯑꯁ ꯔꯣꯅꯥꯜꯗꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ Ronaldo nangbo hello spider moon hero spider man ꯁ꯭ꯄꯥꯏꯗꯔ ꯃꯣꯟ Augustine Khutilan ha ꯁ꯭ꯄꯥꯏꯗꯔ ꯃꯣꯟ Hi Augustine view se yam deda view je 30 subaga anauba mayam thalong tawtharadamni ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ 60K ꯃꯨꯛ ꯂꯩꯕꯅꯦ ꯚ꯭ꯌꯨꯁꯅ 21 ꯚ꯭ꯌꯨꯁ ꯈꯛ ꯂꯩꯕꯁꯤ ꯀꯃꯥꯏꯅ ꯌꯥꯝ ꯊꯋꯥꯏ ꯆꯥꯛꯏꯗ ꯉꯁꯤꯒꯤ ꯂꯥꯏꯛꯁꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗ ꯁ꯭ꯄꯥꯏꯗꯔꯗ ꯀꯅꯥꯅꯣ ꯁꯨꯔꯕꯂꯥ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯕꯨ ꯁꯨꯔꯕꯂꯥ Raman King ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯥꯃꯥꯅꯟ chak charaba chabi keno nang chak charabi mane Ronaldo. akoi chak charabi ngaktani akoi chak charabi ngaktani ꯀꯃꯦꯟꯁꯦ ꯃꯥꯡꯕꯁꯦ ꯇꯤꯡ ꯂꯥꯎꯊꯣꯛꯑꯗꯤ ꯐꯗꯧꯅꯤ ꯀꯣ ꯔꯣꯅꯥꯜꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯇꯕ꯭ꯔꯥ ꯋꯥꯀꯤꯡ ꯅꯨꯡꯀꯤꯡꯒ ꯆꯠꯄ ꯑꯗꯨꯝ ꯆꯠꯄꯤꯗꯕ꯭ꯔꯥ ꯉꯁꯥꯏꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗ ꯑꯩꯈꯣꯏ ꯍꯨꯃꯥꯡ ꯁꯧꯕꯤꯗꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯐꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯗꯥ ꯍꯣꯏꯗꯤ ꯁꯨꯔꯕꯂꯥ ꯑꯩꯈꯣꯏ ꯑꯩꯗꯤ ꯍꯋꯥꯏ ꯃꯊꯦꯜ ꯇꯧꯔꯦ ꯉꯁꯤꯗꯤ ꯎꯇꯤꯁꯨ ꯌꯥꯎꯔꯦ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦ ꯃꯁꯛ ꯂꯣꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯌꯣ ꯗꯦꯕꯤꯅ ꯌꯦꯡꯍꯜꯂꯛꯀꯦ ꯗꯦꯕꯤꯠ ꯃꯥꯁꯦ ꯈꯤꯇꯪ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠ ꯄꯨꯊꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯉꯣꯟꯗꯈꯤꯇꯪ ꯍꯥꯏꯖ ꯅꯣꯟꯖꯔꯒꯅꯦ ꯑꯝꯇꯪ ꯊꯣꯛꯄꯤꯔꯣꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯗꯦꯕꯤꯠ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟ ꯑꯣꯐꯤꯁꯀ ꯆꯠꯇ꯭ꯔꯦ ꯀꯩꯝꯇ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯟꯁꯔꯁꯤ ꯈꯨꯝꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯁꯝꯁꯦ ꯈꯤꯇꯪ ꯁꯥꯡꯉꯦ ꯅꯪ ꯊꯣꯛꯃꯤꯟꯅ ꯇꯧꯍꯟꯕ ꯀꯣꯔꯣꯅꯥ ꯀꯛꯄꯁꯨ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚ꯭ꯌꯨꯋꯔꯁ ꯐꯖꯅ ꯍꯟꯊꯈ꯭ꯔꯦ ꯑꯩ ꯄꯥꯕꯨꯡꯁ ꯀꯥꯏꯔꯦꯅꯣ ꯀꯦꯛ ꯆꯥꯞ ꯊꯥꯖꯤꯜꯂꯦꯔ ꯇꯧꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯁꯤꯌꯔ ꯇꯧꯔꯣ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯁꯥꯊꯤꯕꯅ ꯏꯁꯩ ꯁꯛꯊꯍꯟꯗꯧꯔꯕꯅꯦ ꯃꯔꯤ ꯁꯛꯊꯍꯜꯂꯛꯑꯗꯧꯅꯦ ꯃꯤ ꯌꯥꯝꯗ꯭ꯔꯒꯗꯤ ꯃꯥꯗꯣ ꯁꯛꯄ ꯇꯜꯂꯦꯅ ꯈꯔ ꯏꯀꯥꯏꯌꯦꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯁꯛꯄ ꯇꯜꯂꯦꯅ ꯇꯧ ꯂꯩꯔꯦ ꯃꯣꯏ ꯄꯥꯔꯇꯤꯗ ꯇꯥꯃꯤꯜ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯔꯗꯥꯏꯅꯦ ꯍꯣꯏ ꯇꯥꯃꯤꯜ ꯗꯥꯏꯔꯦꯛꯇꯔꯗꯣ ꯃꯥꯗꯣ ꯌꯨꯝ ꯈꯔ ꯂꯥꯞꯄꯅꯤꯅ ꯏꯔꯥꯡ ꯂꯩꯕꯁꯤꯗ ꯀꯩꯅꯣ ꯇꯧꯕꯗꯁꯤꯗ ꯂꯣꯛꯗꯥꯎꯟ ꯂꯩꯕꯅꯤꯅ ꯄꯨꯟꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯑꯅꯛꯄ ꯈꯔ ꯄꯨꯜꯂꯒ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯈꯤꯇꯪ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯧꯈ꯭ꯔꯦ PUBG ꯁꯥꯟꯅꯕ꯭ꯔꯣ ꯕꯣ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯃꯥꯗꯤ ꯑꯒꯁꯇꯤ ꯃꯥꯗꯤ ꯁꯥꯟꯅꯗꯕꯅꯦ ꯁꯣꯝꯗꯁꯨ ꯂꯥꯛꯑꯣꯁꯦ ꯀꯥꯟꯅꯗꯕ ꯃꯤꯅꯤꯃ ꯑꯒꯁꯇꯤꯟ ꯃꯥꯗꯤ PUBG ꯁꯥꯟꯅꯗꯕꯅꯦ PUBGꯗꯤ ꯑꯩ ꯁꯥꯟꯅꯩꯌꯦ ꯄꯞꯖꯤꯗꯤ ꯑꯩ ꯍꯩꯗꯤ ꯍꯩꯕ ꯗꯦꯕ꯭ꯂꯤꯛ ꯋꯤꯜꯕ꯭ꯔꯤꯟ ꯄꯦꯜꯂꯦ ꯑꯩ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯇꯥꯆꯧ ꯂꯥꯛꯑꯣ ꯑꯣꯏꯕꯤꯌꯨ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯇꯥꯆꯧ ꯑꯩꯒꯤ ꯅꯨꯃꯤꯠ ꯂꯩ ꯀꯗ ꯗꯪ ꯑꯁꯤ ꯅꯨꯃꯤꯠ ꯂꯩ ꯁꯛꯂꯣꯏ ꯑꯝꯇ ꯁꯛꯀꯦꯕ ꯀꯩꯅꯣꯅꯦ ꯇꯥꯆꯧ ꯀꯩꯅꯣꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯤꯔꯣ ꯑꯩ ꯌꯨꯝꯗꯅꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯦꯅꯦꯗꯤ ꯈꯨꯃꯟꯒꯤ ꯏꯁꯩ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯗꯣ ꯃꯥꯒꯤ ꯍꯨꯃꯥꯡ ꯁꯧꯕꯗꯨꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯗꯥ ꯁ꯭ꯄꯥꯏꯗꯔ ꯂꯣ ꯑꯁ ꯁꯨꯕꯂꯥ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯅꯕꯨꯡ ꯃꯥꯡꯉꯣꯏ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯑꯩ ꯑꯗꯨ ꯁꯨꯕꯂꯥꯁꯦ ꯐꯖꯗ꯭ꯔꯦ ꯑꯩ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯥꯗꯦ ꯑꯗꯨ ꯅꯠꯇꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯛꯂꯛꯑꯒꯦ ꯗꯥꯏꯔꯦꯛ ꯀꯦꯅꯦꯗꯤ ꯈꯨꯃꯟꯒꯤ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯦꯟ ꯊꯥ ꯗꯦꯕꯤꯠ ꯍꯣꯏ ꯂꯥꯛꯑꯣ ꯀꯩꯅꯣꯒꯤꯁꯨꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯌꯦꯟ ꯊꯥꯒꯤꯁꯨ ꯅꯥꯀꯦꯟ ꯊꯥ ꯂꯩ ꯀꯞꯂꯤꯕ ꯁꯨꯔꯕꯂꯥꯁꯦ ꯁ꯭ꯄꯥꯏꯗꯔꯒꯤ ꯑꯦꯛꯁꯟ ꯑꯣꯏꯔꯝꯃꯦ ꯑꯉꯥꯡꯅꯋꯥꯁꯦ ꯃꯃꯥꯅ ꯀꯅꯥꯅꯣ ꯊꯦꯝꯈꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯝꯖꯤꯡ ꯂꯧꯐꯝ ꯃꯩꯔꯥ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯍꯦ ꯏꯁꯩ ꯂꯝꯖꯤꯡ ꯃꯩꯔꯥ ꯁꯛꯇꯨꯅ
ꯌꯥꯝꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯣꯞꯁꯟ ꯔꯣꯞꯁꯟꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯔꯝ ꯀꯃꯥꯏꯅ ꯂꯦꯟꯕꯤꯔꯤꯒꯦ ꯃꯇꯝꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯤꯀꯞ ꯄꯥꯟꯊꯣꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯣꯛꯗꯥꯎꯟꯅꯤꯅ ꯆꯔꯥꯡꯂꯥ ꯑꯩꯒꯤ ꯑꯣꯝꯆꯥꯛꯂ ꯔꯣꯅꯥꯜꯗꯣ ꯊꯃꯣꯏꯁꯦ ꯄꯞꯖꯤ ꯅꯪꯅ ꯅꯪꯗꯤ ꯅꯠꯇ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯊꯦꯝꯖꯤꯟꯕꯤꯗꯧꯔꯤꯕ ꯌꯦꯅꯤꯡ ꯊꯥꯒꯨꯝ ꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯅꯣꯡꯖꯨ ꯃꯇꯝ ꯂꯦꯟꯕ ꯋꯥꯔꯦ ꯊꯥꯒꯨꯝ ꯀꯣꯏꯗ ꯃꯇꯝꯁꯦ ꯍꯣꯏ ꯁꯛꯂꯛꯀꯦ ꯌꯦꯅꯤꯡ ꯊꯥꯒꯨꯝ ꯈꯔ ꯍꯧ ꯁꯛꯎ ꯇꯥꯗ꯭ꯔꯤ ꯅꯣꯡꯖꯨ ꯊꯥꯒꯨꯝ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯣꯏꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯤ ꯍꯥꯏ ꯍꯣꯏ ꯅꯨꯡꯉꯥꯏꯌꯨ ꯔꯣꯞꯁꯟ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯤꯒꯤ ꯀꯤꯃꯦꯜ ꯏꯁꯩ ꯀꯣꯟꯅ ꯇꯧꯔꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯣꯏ ꯌꯥꯏ ꯏꯁꯩ ꯀꯣꯟ ꯇꯧꯁꯦ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯏ ꯑꯗꯨꯝ ꯇꯧꯁꯤ ꯀꯩꯁꯨ ꯌꯥꯏꯌꯦ ꯀꯥꯏꯗꯦ ꯋꯥꯔꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤꯀꯣ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯕꯗꯣ ꯈꯤꯇꯪ ꯁꯤꯗꯩꯁꯤꯗ ꯂꯦꯟꯊꯣꯛꯑꯒꯗꯤ ꯇꯨꯝꯕꯁꯨ ꯍꯦꯛ ꯌꯥꯏ ꯋꯥꯔꯤ ꯇꯧꯁꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯁꯤ ꯂꯣꯏꯔꯒꯁꯨ ꯁꯨꯔꯕꯂꯥꯁꯦ ꯇꯨꯝꯗꯣꯏꯅꯤ ꯏꯁꯇꯥꯗꯤꯌꯝ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯇꯨꯝꯗꯣꯏꯅꯤ ꯅꯣꯡꯉꯥꯜꯂꯁꯨ ꯑꯗꯨꯝ ꯇꯨꯝꯗꯣꯏꯅꯤ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯑꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯋꯥꯔꯤ ꯂꯝꯖꯤꯡ ꯋꯥꯇꯥꯏꯗ ꯈꯤꯇꯪ ꯁꯥꯔꯒ ꯂꯝꯖꯤꯡ ꯃꯦꯔꯥ ꯇꯨꯝꯕꯗꯣ ꯐꯕ ꯉꯥꯏꯈꯣꯍꯦ ꯃꯤ ꯂꯝꯖꯤꯡ ꯃꯔꯥ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯂꯝꯖꯤꯡ ꯃꯔꯥ ꯍꯥꯏꯁꯦ ꯁꯨꯔꯕꯂꯥꯁꯦ ꯅꯪꯗ ꯑꯗꯨꯝ ꯁꯣꯜꯂ ꯂꯩꯔꯦ ꯆꯠꯈꯤꯔꯣꯃꯤ ꯅꯪ ꯁꯨꯔꯕꯂꯥ ꯁꯥꯎꯅꯤ ꯂꯝꯖꯤꯡ ꯃꯦꯔꯥ ꯇꯣ ꯏꯁꯄꯥꯏꯗꯔꯃꯦꯟꯁꯦ ꯁꯨꯔꯕꯂꯥ ꯃꯥ ꯁꯣꯜꯂ ꯂꯩ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯤꯕ ꯑꯝꯇ ꯍꯪꯒꯦꯁꯦ ꯅꯨꯃꯤꯠꯂꯩ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯣ ꯅꯨꯃꯤꯠꯂꯩꯒꯤ ꯅꯨꯄꯤ ꯃꯤꯡꯗꯣ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯕꯤꯅꯥꯁ ꯅꯤꯡꯊꯧꯖꯝ ꯅꯨꯃꯤꯠꯂꯩꯒꯤ ꯃꯤꯡꯗꯣ ꯁꯨꯁꯃꯥ ꯑꯣꯀ꯭ꯔꯝ ꯁꯨꯁꯃꯥ ꯑꯣꯀ꯭ꯔꯝ ꯁꯨꯁꯃꯥ ꯑꯣꯀ꯭ꯔꯝ ꯀꯧꯕꯅꯤ ꯅꯥꯀꯦꯟ ꯊꯥꯒꯤ ꯊꯦꯡꯀ꯭ꯌꯨ ꯔꯥꯎ ꯕ꯭ꯔꯥꯕꯣ ꯅꯥꯀꯦꯟ ꯊꯥꯒꯤꯁꯨ ꯌꯦꯅꯤꯡꯊꯥ ꯂꯩ ꯌꯦꯅꯤꯡꯊꯥꯒꯤꯁꯨ ꯀꯥꯂꯦꯟ ꯊꯥ ꯑꯃꯨꯛ ꯂꯩꯕꯅꯤ ꯀꯥꯂꯦꯟ ꯊꯥꯗꯤ ꯅꯤꯡꯊꯝ ꯊꯥ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯣ ꯍꯅꯨꯕꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯄꯣꯔꯛꯑꯣ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯄꯣꯝꯇ ꯀꯦꯁ ꯂꯩ ꯏꯁꯄꯥꯏꯗꯔ ꯅꯪ ꯂꯝꯖꯤꯡꯕ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯀꯦꯁꯅꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯦꯁ ꯑꯝꯇ ꯂꯩꯖꯗ꯭ꯔꯤꯍꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯑꯩ ꯑꯔꯥꯟ ꯂꯍꯨꯏ ꯉꯥꯡꯖꯗ꯭ꯔꯤ ꯆꯠꯆꯗ꯭ꯔꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯀꯔꯤ ꯗꯥꯏꯂꯣꯛ ꯀꯦꯁ ꯇꯧꯁꯤꯒꯦ ꯂꯩ ꯏꯁꯄꯥꯏꯗꯔꯃꯦꯟ ꯅꯪ ꯂꯝꯖꯤꯡ ꯃꯔꯥꯅ ꯍꯥꯏꯁꯦ ꯀꯦꯁ ꯂꯩ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯁꯨꯔꯕꯂꯥꯒ ꯑꯩ ꯀꯦꯁ ꯑꯝꯇ ꯗꯥꯏꯂꯣꯛ ꯂꯩꯖꯗ꯭ꯔꯤ ꯇꯧꯔꯣ ꯕꯨꯡ ꯋꯥꯈꯜ ꯃꯕꯨꯡ ꯇꯥꯅ ꯍꯥꯏꯗꯣ ꯈꯟꯕꯤꯌꯣ ꯏꯁꯄꯤꯔꯤꯠ ꯀꯩꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯄ꯭ꯔꯥꯏꯠꯅꯦ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯌꯨꯅꯦ ꯁ꯭ꯄꯤꯔꯤꯠ ꯏꯁꯄ꯭ꯔꯤꯠꯅꯦ ꯋꯥꯈꯜ ꯇꯥꯅ ꯈꯟꯕꯤꯅꯣ ꯋꯥꯈꯜ ꯂꯥꯡ ꯈꯟꯕꯤꯅꯨ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯕꯨꯀꯦꯁꯣꯔ ꯁꯔꯃ ꯑꯩꯅ ꯁꯒꯣꯜꯕꯟꯗꯒꯤꯅꯦ ꯃꯥꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯦ ꯃꯥꯏꯕꯝ ꯃꯥꯏꯕꯂꯦꯟ ꯊꯛꯑꯕꯣ ꯍꯤꯗꯥꯛ ꯍꯤꯗꯥꯛ ꯅꯠꯇꯤꯌꯦ ꯅꯠꯇꯦ ꯏꯁꯄ꯭ꯔꯤꯠ ꯁ꯭ꯄꯤꯔꯤꯠꯅꯤ ꯁ꯭ꯄꯤꯔꯤꯠꯇꯨ ꯆꯣꯆꯥ ꯆꯣꯂꯥꯗꯣ ꯆꯣꯆꯥ ꯆꯣꯂꯥ ꯁꯂꯥꯃꯥꯂꯥ ꯈꯥꯟꯅꯒ ꯊꯛꯄ ꯆꯣꯆꯥ ꯆꯣꯂꯥꯗꯣ ꯆꯤꯡ ꯂꯧꯏꯗꯣ ꯏꯁꯄ꯭ꯔꯤꯠꯇꯣ ꯑꯗꯨꯗꯨꯅꯦ ꯕ꯭ꯔꯣ ꯃꯅꯝ ꯅꯝꯃꯤꯀꯣ ꯅꯪꯕꯨ ꯏꯁꯄ꯭ꯔꯤꯠ ꯃꯅꯝ ꯅꯝꯕ꯭ꯔꯅꯦ ꯔꯥꯖꯀꯨꯃꯥꯔ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯗꯣ ꯃꯥꯅꯤ ꯏꯁꯄꯥꯏꯗꯔꯗꯨꯅꯤ ꯕꯣꯔꯥ ꯃꯅꯝ ꯅꯝꯃꯤꯀꯣ ꯕꯣꯔꯥ ꯆꯥꯅꯤꯡꯉꯤ ꯀꯩꯅꯣ ꯑꯩꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣ ꯂꯝꯖꯤꯡ ꯃꯦꯔꯥ ꯅꯪꯒꯤꯁꯨ ꯍꯣꯏ ꯀꯣꯔꯣꯅꯥ ꯐꯔꯒ ꯑꯣꯏꯅ ꯆꯥꯔꯁꯦ ꯀꯣꯔꯣꯅꯥ ꯐ ꯂꯩꯕꯤꯔꯒꯦ ꯅꯝꯕꯣꯜ ꯕꯣꯔꯥ ꯍꯣꯇꯦꯜꯗꯣ ꯑꯗꯨꯗ ꯍꯥꯏꯊꯔꯒ ꯍꯦꯛꯇ ꯆꯤꯜꯍꯥꯎ ꯐꯝꯃꯒ ꯍꯦꯛꯇ ꯆꯥꯃꯤꯟꯅꯔꯁꯤ ꯂꯝꯖꯤꯡꯕꯅ ꯁꯪꯕ ꯀꯥꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯑꯣꯀꯦ ꯑꯩꯈꯣꯏꯗꯤ ꯇꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯃꯤ ꯀꯨꯟꯍꯨꯝꯗꯣꯏ ꯀꯨꯟꯃꯔꯤ ꯌꯦꯡꯉꯤ ꯀꯨꯟꯃꯔꯤꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯣꯔꯣꯅꯥ ꯅꯥꯗꯕ ꯑꯣꯏꯕꯤꯔꯣ ꯑꯣ ꯀꯨꯟꯇꯔꯦꯠ ꯌꯧꯔꯦ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦ ꯃꯅꯤꯄꯨꯔ ꯊꯥꯡꯖꯝ ꯗ ꯏꯁꯄꯥꯏꯗꯔ ꯊꯦꯡꯀ꯭ꯌꯨ ꯃꯅꯤꯄꯨꯔ ꯑꯦꯛꯁꯟ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯀꯔꯝ ꯀꯥꯟꯗꯕꯨ ꯂꯣꯏꯗꯣꯏꯅꯣ ꯀꯣꯔꯣꯅꯥ ꯏꯕꯦꯝꯃꯅ ꯍꯟꯈ꯭ꯔꯣꯕ ꯇꯥꯔꯦ ꯀꯣꯔꯣꯅꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯅꯁꯛꯇꯤ ꯎꯗꯦ ꯇꯧꯉꯝꯕꯤ ꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯌꯨꯝꯗ ꯂꯩꯌꯦ ꯏꯟꯁꯦꯟ ꯌꯨꯝꯗ ꯂꯩꯇꯗꯤ ꯀꯥꯏ ꯂꯩꯅꯤ ꯆꯠꯊꯣꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯗꯣ ꯚꯤꯗꯤꯑꯣ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯔꯥꯖꯀꯨꯃꯥꯔ ꯃꯩꯒꯔꯣꯠ ꯂꯋꯥꯡꯆꯥꯡ ꯉꯔꯥꯡꯒꯤ ꯃꯣb ꯖꯁꯇꯤꯁ ꯑꯃ ꯊꯣꯛꯄꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯃꯣb ꯖꯁꯇꯤꯁ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯉꯔꯥꯡ ꯃꯅꯤꯄꯨꯔꯤ ꯗ ꯁꯥꯊꯤꯕ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯀꯩꯅꯣꯝ ꯁꯨꯝ ꯀꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯀꯧꯍꯧꯗ꯭ꯔꯦ
Ngarang kari thogi na. thokpagi maramda khara habiro ngarang saubi ade bagiro luangcha akhoi adumaki akhoi kadona akhoi kan tawdre khangja hawdre aduna saubi ade adugi matang dum de khangja hawdre bro ani se ke lumdagi no aina sagol lumdagi ne mana kokathel dagi ne yam nungai bum mal le nungai de sum khar tawre like daily settlement with mirang man mane chumi da settlement nikhil mayang lambum hi nikhil hi kamain tawrino Yum kamay na. Kasam aldak yum nak na bani na masi. Kaya na naliba sa bulbang nga pa siya. Hai badi man ka kokathel ke yum nang na ye nak na ye. bro sai sing section review thank you Robson Dams thank you akhoi section review Mayam su section na biu. Haidi mahik se yamna sathiba oibani na ko. pandren wena comment to mathak ta padren wena comment je ga dun bro aiju hero amta sajagi Neblin ya ine sa de hari mine no na guli Rajkumar no guli sa video ma le video male ngasi thank you man bu dinu hoina pam je hero man bu oisu hero ma man bu oisu ye kai su kai je law na Mama na ba tu hero dum kumma ne. dari nang hero kuman ni yam Kainon subala. Kala bro ni se to ko Dada yum dagi pa thokonu ko. wow Thok die nang ju thokonu subala. mirang men I like Jerry Jammu Kashmir dagi nandage thank you I gi like Jammu Kashmir dagi yang video mukta khoi gi Ignatius creation na then khoi gi sanalebak khoi kanglai pak to gi su ya thamongon pijari na khoi gi coronavirus se khoi gi thuna chaki bu sunu aduga somdu su na daba yektaba adum nungai ba ai thongni jage oibiyu mirang men thagal kani manipur action thagal kani lamjang ba mung amta corona loiraga dum thagat charage mingam ta khange bro mingam ta khange bro ni lamjing ba aigina sana hal mana sana thoi aigi text withdraw bom ta pabiu ithoi ilang por kamna ba hawra se nei receive bro subula se gan ge oram der subula se ge oram der an teng go kanan hujigi do amon ha kira ithoi ilang ayoram dum ma khangre bo ithoi ilang thoi saubi ba ya de kano se akoi gi surbala da moyani ni meter amon lamna pakhale na kan pakhat lamani hujiki pakhat lamani camera mata to ju phone mata sab to ju meter ma lamna pakhat lamani dani ki kira boda kadai digo da go ko khara lo lejage tamna lei khaga tamna lai da khara habiyo tamna lai da khara habiyo ya haige sigi lai se Canada dagi yenga ini aduga sobula miramin ga moy ani gi love story nei na le love story ma adu ma saubi gno excuse to buyo Canada pakhang ni na ko kitang excuse to buyo ba bro ni se amom tang sakpiro please bro sei amom tang sakpiro loge ga loksilo lamjing bera adu makti hek fazade ko yamna kano to burina isu hoi sa mak pakhang oi je system altaf ngasi di da ani por kamna roidro ngasi di kamna ri bani bitar mom dulam ne kamna ri sina roidro yingba yam nungai bro thank you thomba light diary bitar amalamna hamdrasu bro Marks upiyo pagadi wangang bado ay wangang dum fine talk do dun nuai ta bini na marks ti ai umding mera message deleted bin message reacted react to es kilo thamamong kan to nem sei ho siro
ithoi lang bro ni mo pakhang lo mana le aina lo mana pakhang lo aina le mana pakhang le aina lo bro ni dillen bawa malida na dillen bawa bagi nati dillen banati si mayam gi kita entertain oina tawbani entertain ai badi ko mayam ni sin sino mili okrom akhoi bani chinau nate ming da bu sana to sana hala na leiban chinau nate thomba lo kai do se saklage thomba sulbula James amo mande hi bro James T bro long tho body yenge bro kai no ju bo na sap sao bro film ni sida body show to de ai bo bare chalan ge ro kai no hay film do lo thok chara hay film den to ro ge viral kap khidera mu corona na ri hende viral chale na mu abu a quarantine ko thamna ba Kobe hingsa bi mayam chana thangna ba wali si home delivery tawri bro ma taw ya dre ka da ma du ngai chana du mongon du home delivery ma taw da ai ju home delivery ma darka lai bari na ai ngo taw ga de ai na muk taw yai dana ado dillen bawa de kwala drum on len ne da wa de da jingo le le hoy kai mathel chage James TH kano sai nyame hawai sari ro mashawri uti jawri asidi bro gi sattu ga magic ki post tai amna thank you ro bro bravo insan tm gaming bro ani manak ta jio phone amma call lako male oh lai lai jio phone atopada ne mi gini ai nang di woofer ta to bra kai no so nu loi pai na nang di Zera bro bro handak ti je law kre koi no pan di no pam da law James koi no pam da law kre James hor se surbala ate surbala am ta hayo mirang men na hana saglom ta hayo ko ithoi je bro rawani no bro ani se mong se u no ko lore am no live to u se kan lang bang koi live mamang du live am taw gra bne ko sana marang mak ta koi views ing interact program samane he tawe ado ngasi mu ta ba hai tare ai sam ithoi saunu ko mamang comment pa de na saugi ganu sang de ya ai live su koi live su share to view yeng view adu kan koi noi makhal mathin yam le jeri am so dana u phangani hinsa badu dang ga yaw di oh hinsa badu thomba mathang da hapchara ge mathang so dana hapagi ha no ko de sire noi team se chan team game thank you surbala se ibom cha thibudong ne thide ya thri bom cha thibu thide ya re thigaro ibom cha thibu bro gi phone do Realme 6 Pro natte sidi bro ni se karam bana sahi khenge mana aina halle mawon de bro mirang men se sahi makai ma halle mawon de sakpa horo ise sakpa horo e 6 Pro nate suzik thajariba live sina Redmi aduga pajariba phone sina Realme chamane Redmi and Realme hoji election birani ko je ko corona na da review damak ta producer oidriba mathangi episode corona gi producer oigadoroba ko gi Ignatius creation gi director producer manager sportman lightman loy nu ba sao de soi de sia ta hoi tau bio corona ni ma pan thok bi kanu kai pun bro zon thodan punde le kai di bro sana thogi nupi koi rabo James TH thikan thiri kan da hoji andar hunting de le hoji kan se hunting kan cha thari bro tamna lai su lai to yaw du hoi ma yaw on mathai yaw on jar ki soi dana hoi ma yaw ga di dum nungai bani milio kram men na ngang malida masina o kainu ne ai na ngang ne kainu ne ai ngang ma sa bom yaw ko si dri bo ko si ko milio kram na si dri bo si sa bom yaw ko
hai kaduri ge nungai ko soibo ma nungai Corona movie puto ga number script loire number yadabagi leirine he number yabaga namani adudi thank you movie je sanahal nang nata base yam paktiye oi pakta baduni de soban merini sanang se pakti Minalini pakta badune ba duma haibiro ba pakti haibado aduna mo hen nungai je yot men se yam nalam me alamme ai mitei ni yot men diaw die yot men natie da spider isai saglong nusiba ma nusibam se surbala na kane yo 30 hele salani men se mitei la uge mera phairen tham kariba khang mirang men episode 7 da album kumbi do thiba phanggadro adugi album kumbi do thiba phangani magi maming khoi mirang men 9 da yengbiyo mirang men episode 9 ni yengbiyo magi maming yengbiyo adu magi lefam yeng haragana mirang men episode 9 ni making yengbiyo hunting to ge ta result asu betu license tanki acha sem takro se kari thala wen sapu bu se kenogi oina surbala gi oina kari thala wen sakto khoya surbala gi oina ko kari thad lak uge mera thad lak shira habra lak thank you Motilal thank you Motilal Moti bro sam sang ba nang yam nuk ning samsang sam ba yam nuk ning hoi nuk ning ba ne surbala kai le gare ai surbala साथी में जम नुंगाई थैंक यू थोकतम राजेश थैंक यू ब्रो सुरबला डेडिकेट तो से जो माना हाइबगी ससत iliko उसम बुना lamjing mera in bai na te da sum सही क्या मुक सुरोगे ब्रो नि सही दी निफु यांkai humfu humdra ngakने सुरबला हाजु Roar, bravo. सुरबला हाजमुला कहि चले hasmola aduma happy no miss hasmola एस कइनो कोल द हाजमुला पन्या दम hasmola punya de हाजमुला पन्या दम नि nikhil mayang lambam thank you nikhil mapan thok ta bi lei bi ko नबानी ने Tauriduna. करी दो नबानी तो ना कनो दने मनिंग दने कनो की गेस्ट हाउस की हेंग ना कंद ने guna nang as ai ngarang nang ui nang kau taro nang heta lei ra chat ki से सनाहन आइरो मान आई की मिंग सनाहन नते को सनाहल नि एल नि को लास्ट एन नते एल सनाहल bro sham sang manang se sanahan hairo mane insen sai ai ra kan da yeng sin na dana usin na dana lei thok pa di ai nang na नेम्बो मिसी याम पनि Thank you कइनो ने ai je masagi pithoro bai tare masai pithoro ne aduna ne mayam na nungning ni no masai pithoro chara ba gun hai tare Pani dialogue amadang toro ya tawjarake hai no ani da lom toro bro sathiba men samdo adum khapiyo thi na le thank you sam khage Jogi koilang do dum yai thank you handaki koilang amu sangkala ni moirang them somendro thank you as moirang them somendro ka as ai ga me yumnak ma nei ne moirang them somendro se ai ju moirang them ne o morang them de noigira koi morang akoi saga yam ta ni ga moirang them me si nungai biri bro somendro corona sibu karam sum len biri ge jikan se covid 19 ne mo covid chara moi ko covid 19 ne to covid ne te ko adudi hoji 34 surani sei ma tau yare na 34 surna mem sei ma tau ge nungai di bro hoi nungai o mapan thok ta bi lei bi ko yam section na akoi ju thokcha de thokpa di
ꯀꯣꯔꯣꯅꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯀꯥꯞꯈ꯭ꯔꯦꯗ ꯑꯗ ꯌꯦꯡ ꯃꯊꯛ ꯁꯨꯔꯕꯂꯥ ꯃꯥꯡꯈ꯭ꯔꯦ ꯁꯨꯔꯕꯂꯥ ꯃꯥꯡꯈ꯭ꯔꯦ ꯁꯨꯔꯕꯂꯥ ꯃꯥꯡꯈ꯭ꯔꯦ ꯁꯥꯊꯤꯅ ꯅꯪꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨ ꯍꯧꯔꯤꯕ ꯀꯣꯏꯔꯥꯡꯗꯨ ꯈꯔ ꯍꯦꯟꯅ ꯁꯥꯡꯍꯜꯂꯣ ꯖꯦꯅꯤꯇꯥ ꯖꯦꯅꯤꯇꯥ ꯍꯣꯏ ꯁꯥꯡꯍꯟꯒꯦ ꯍꯟꯗꯛ ꯑꯃꯨꯛ ꯁꯥꯡꯍꯜꯂꯛꯑꯅꯤ ꯃꯔꯦꯡ ꯊꯦꯝꯕꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯏ ꯑꯅꯤꯁꯦ ꯃꯣꯏꯔꯥꯡ ꯍꯅꯨꯕꯗ ꯍꯧꯖꯤꯛ ꯃꯥꯅꯤ ꯃꯥꯅꯤ ꯃꯣꯏꯔꯥꯡ ꯂꯩꯔꯤꯕ ꯍꯅꯨꯕ ꯃꯥ ꯂꯩꯌꯦ ꯃꯣꯏꯔꯥꯡ ꯍꯅꯨꯕꯗ ꯂꯩꯌꯦ ꯀꯣꯔꯣꯅꯥ ꯅꯍꯥꯟ ꯊꯦꯡꯅꯩꯌꯦ ꯕ꯭ꯔꯣ ꯂꯤꯂꯣꯡꯗ ꯅꯪ ꯊꯦꯡꯅꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯦꯡꯅꯒꯦ ꯈꯟꯕꯅꯤ ꯃꯥꯗꯤ ꯑꯃꯨꯛ ꯀꯥꯞ ꯂꯩꯔꯝꯃꯦꯅꯦ ꯑꯃꯨꯛ ꯃꯥꯗꯤ ꯏꯔꯥꯛꯇ ꯑꯃꯨꯛ ꯀꯥꯞ ꯂꯩꯔꯝꯃꯦꯅꯦ ꯕ꯭ꯔꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯌꯣꯀꯣ ꯒꯦꯝ ꯁꯥꯟꯅꯧꯒꯦ ꯍꯣꯏ ꯍꯣꯏ ꯅꯍꯥꯟ ꯒꯦꯃꯤꯡ ꯁꯥꯟꯅꯧ ꯏꯁꯩ ꯁꯛꯂꯛꯑꯣ ꯃꯤꯂꯤꯀ꯭ꯔꯝ ꯄꯨꯛꯅꯤꯡ ꯏꯁꯩ ꯉꯥꯏꯔꯦ ꯁꯛꯂꯛꯑꯣ ꯌꯥꯏ ꯌꯥꯔꯦ ꯁꯛꯂꯒꯦ ꯍꯣꯏ ꯁꯛꯍꯜꯂꯒꯦꯁꯦ ꯆꯣꯏꯔꯕꯤ ꯅꯪꯒꯤ ꯁꯝꯂꯥꯡꯗꯣ ꯍꯥꯏꯗꯣꯛꯂꯒꯦ ꯏꯈꯨꯠꯁꯤꯅ ꯎꯍꯜꯂꯒꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯃꯥꯂꯦꯝꯒꯤ ꯑꯩ ꯐꯖꯕꯁꯨ ꯃꯥꯡꯈꯤꯌꯦ ꯅꯣꯏꯅ ꯄꯪꯍꯥꯏꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯍꯥꯏꯕꯗꯨꯗ ꯏꯀꯥꯏꯔꯦ ꯅꯪꯒꯤ ꯏꯀꯥꯏꯒꯅꯨ ꯅꯨꯡꯁꯤ ꯀꯩꯝꯇ ꯁꯤꯗꯤ ꯄꯥꯛꯇꯨꯗ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯅꯪꯕꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯄꯦꯇ꯭ꯔꯣꯜ ꯔꯥꯏꯁ ꯂꯩꯕ ꯑꯗꯥꯏꯗꯔꯣ ꯄꯟꯊꯨꯡ ꯅꯠꯇꯤꯌꯦ ꯁꯤꯒꯤ ꯇꯝꯅ ꯒꯦꯁ ꯍꯥꯎꯁ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯒꯦꯁ ꯍꯥꯎꯁ ꯑꯃꯗ ꯁꯪꯂꯦꯟ ꯒꯦꯁ ꯍꯥꯎꯁ ꯂꯩꯕꯗꯣ ꯅꯪꯒꯤ ꯏꯁꯄꯦꯛꯁꯦ ꯕꯥꯄꯨꯖꯤꯒꯤ ꯃꯥꯜꯂꯤ ꯑꯣ ꯁꯤ ꯕꯥꯄꯨꯖꯤꯗꯩ ꯂꯧꯖꯍꯧꯕꯅꯦ ꯈꯤꯇꯪ ꯂꯥꯛꯅꯕ ꯍꯥꯏꯅ ꯃꯩꯇꯩ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯀꯣꯏ ꯁꯝ ꯖꯣꯅꯤꯇꯥ ꯅꯤꯡꯊꯧꯖꯝ ꯖꯣꯅꯤꯇꯥ ꯅꯤꯡꯊꯧꯖꯝ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯋꯥꯎ ꯏꯁꯥꯃꯛ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯖꯣꯅꯤꯇꯥ ꯋꯥ ꯋꯥ ꯗꯥꯅꯤ ꯊꯥꯔꯛꯑꯣ ꯊꯥꯔꯛꯑꯒꯦ ꯒꯥꯟꯙꯤ ꯁꯔꯃ ꯊꯥꯔꯛꯑꯒꯦ ꯋꯥꯎ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯃꯦꯟꯗꯣ ꯊꯦꯡꯀ꯭ꯌꯨ ꯀꯣꯚꯤꯠ-19 ꯀꯅꯥ ꯅꯥꯔꯤ ꯉꯁꯤꯗꯤ ꯍꯪꯒꯥꯝ 10 ꯃꯨꯛ ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯍꯪꯒꯥꯝ 20 ꯃꯨꯛ ꯍꯪꯒꯥꯝ 20 ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯣ ꯍꯧꯖꯤꯛ ꯆꯩꯅꯥꯗ ꯑꯃꯨꯛ ꯀꯟꯅ ꯑꯃ ꯇꯧꯔꯤꯗꯥꯏꯅꯦ ꯅꯠꯇꯦ ꯒꯦꯁ ꯍꯥꯎꯁꯇꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯒꯦꯁ ꯍꯥꯎꯁꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇꯅꯦ ꯒꯦꯁ ꯍꯥꯎꯁꯇꯨ ꯅꯠꯇꯦ ꯔꯥꯎ ꯅꯪꯁꯨ ꯗꯥ ꯏꯁꯄꯥꯏꯗꯔꯃꯦꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯍꯥꯏꯌꯣ ꯌꯥꯝ ꯐꯕꯅꯦ ꯃꯥꯗꯤ ꯍꯥꯏꯔꯤꯡꯈꯩ ꯌꯥꯕꯅꯦ ꯍꯥꯏ ꯀꯩ ꯌꯥꯕꯅꯦ ꯗꯥ ꯌꯥꯅꯤ ꯏꯁꯄꯥꯏꯗꯔꯃꯦꯟꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯑꯣꯏꯖꯔꯣ ꯑꯩꯁꯦ ꯑꯣꯏꯖꯔꯣ ꯑꯩ ꯌꯥꯔꯦ ꯑꯣꯏꯖꯔꯣ ꯖꯦꯅꯤꯇꯥ ꯑꯣꯏꯖꯔꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯀꯩ ꯏꯁꯩ ꯑꯃꯨꯛ ꯁꯛꯁꯦꯕ ꯋꯥꯎ ꯁꯣꯃꯦꯟꯗ꯭ꯔꯣ ꯉꯁꯤꯗꯤ ꯍꯋꯥꯏ ꯎꯠꯇꯤ ꯊꯣꯡꯕ ꯏꯔꯣꯝꯕ ꯑꯗꯨꯝ ꯆꯥꯔꯦ ꯈꯔ ꯁꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇꯦ ꯍꯤꯡꯅꯕ ꯍꯥꯏ ꯍꯤꯡꯅꯕ ꯁꯤꯗꯅꯕꯗꯤ ꯅꯠꯇ꯭ꯔꯕ ꯍꯤꯡꯅꯕ ꯃꯁꯥ ꯐꯅꯕꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯂꯥꯏꯊꯪꯐꯝ ꯏꯃꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯊꯪꯐꯝ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯔꯣ ꯖꯤꯅꯤꯇꯥ ꯑꯁ ꯅꯪ ꯋꯥꯆꯦꯞ ꯅꯤꯔꯛꯑꯦꯅꯦꯍꯦ ꯍꯥ ꯅꯪ ꯋꯥꯆꯦꯞ ꯅꯝꯕꯔ ꯅꯤꯔꯦ ꯄꯤꯕꯤꯈ꯭ꯔꯣꯗꯅ ꯑꯩ ꯋꯥꯆꯞ ꯅꯝꯕꯔꯗꯣ ꯃꯦꯁꯦꯖꯇ ꯊꯥꯔꯛꯑꯣꯔꯣ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯣ 000 ꯀꯣꯔꯣꯅꯥꯒꯤ ꯑꯝꯇ ꯊꯥꯔꯛꯑꯣ 00 ꯊꯥꯔꯛꯑꯒꯦ ꯒꯥꯟꯙꯤ ꯔꯣꯃꯦꯟꯁ ꯂꯥꯏꯐ ꯑꯣꯏꯍꯜꯂꯁꯦ ꯑꯁ ꯔꯣꯃꯦꯟꯁ ꯂꯥꯏꯐ ꯑꯣꯏꯍꯜꯂꯁꯦ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯃꯤ ꯃꯦꯗꯤꯌꯥ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯃꯤ ꯃꯦꯗꯤꯌꯥ ꯅꯨꯡꯉꯥꯏꯖꯔꯤ ꯀꯣꯔꯣꯅꯥꯒꯤ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯊꯥꯔꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯀꯣꯔꯣꯅꯥꯒꯤ ꯀꯔꯤꯅꯣ ꯒꯥꯟꯙꯤ ꯊꯥꯛꯇꯣꯏꯁꯦ ꯖꯦꯅꯤꯇꯥ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯔꯦꯍꯅꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯌꯥ ꯔꯦꯍꯅꯥꯁꯨ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩꯅꯦ ꯔꯦꯍꯅꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯦꯍꯅꯥ ꯃꯤ 19 ꯁꯨꯔꯦ 28 ꯍꯥ ꯁꯨꯕꯒ ꯃꯌꯥꯝꯒꯤ ꯏꯁꯩ ꯑꯃ ꯂꯩꯔꯦ ꯀꯔꯤꯅꯣ ꯑꯣ ꯍꯥꯏꯔꯒꯦꯁꯦ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯔꯒꯦꯀꯣ ꯖꯦꯅꯤꯇꯥ 8414 ꯃꯨꯟꯅ ꯏꯁꯜꯂꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯌꯨꯝꯗ ꯑꯗꯨꯝ 8414 ꯅꯝꯕ ꯀꯣꯔꯣꯅꯥꯒꯤ 5838 ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯌꯥꯕꯅꯤ ꯑꯣꯀꯦ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯔꯣꯔ ꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯣꯏ ꯃꯗꯨ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯤ 21 ꯁꯨꯈ꯭ꯔꯦ ꯃꯤ 30ꯗꯤ ꯁꯨꯕꯗꯤ ꯉꯥꯏꯅꯤꯡꯕꯅꯤꯁꯦ ꯏꯌꯥꯝꯕ ꯍꯥꯏ ꯍꯥꯏ ꯔꯦꯍꯅꯥ ꯔꯦꯍꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯦꯍꯅꯥ ꯁꯨꯕꯂꯥ ꯁꯨꯔꯕꯂꯥ ꯃꯤꯔꯥꯃꯦꯟ ꯁ꯭ꯀꯨꯜ ꯇꯨ ꯁꯨꯔꯕꯂꯥ ꯄ꯭ꯂꯁ ꯃꯤꯔꯥꯃꯦꯟ ꯁ꯭ꯀꯨꯜ ꯇꯨ ꯁꯥꯊꯤꯕ ꯃꯦꯟ
Say masagloo. Again, think ima. Lai thambam ima hoi sakjarake nungai bo miramen sathiba nungai jari kano Hemochandra Hemochandra di nungai biribo Surus mangang nungari namjing mera jenita plus sana ke jira. Se mayang win isai masak lagi se yamna Suraj mangang nungai jari hujing matam ga kang chana ba hai tare biribro khoi ge Zenita plus sathiba is yadeko ai keno tawrage khoi ge hujiki matam jiga yam chana ba hai tare ko thank you hujing matam jiga yam chana ba khoi ge namjing mera khoi ge isung imanabi nuksinaba kemba lapna legi ba hai tare ne ko moida ina dedicate toge moida ina dedicate toge Bemton Entertainment thank you Bemton ado Bemton nungai bo Bemton gi isai do andaki do yam nungai ne nang das thanks my sathiba thanks my Janita adida isai masal lage myam hujik yam hujik corona virus ki oina hujik kanna leiriba amusung khoi gi lapna leiriba kainuni ko oi gi adida khoi dedicate to isai ma oina success rage namjing mera noini pakhang oidrabani go oh ho oidre pakhang pham haido le namdara lockdown se kamaina leibiri ge Hemochandra adum leiri ye namai ais kaino yamna kano oide kaksil se tawra se mirang men se kai deino lockdown se kamai leibiri ge adum kaino na Hemochandra na lei dum aina dum leijari nanau su edi sinau oidravni sei haurage mami dia haurage se Hey tamgi leisa yengbada fajai ko ai khoi khungi pakhang nang ubada ngaure natung ilake gangmai hai chaibirakko pakhangi mahausa leisada ngaujaba pakhangi mahausa leisada ngaujaba sky sambu ma ui Hey chingi lan mai chingmai da chaklu ro aigi thamoi da karigi chakli ba juko lili gum fajai ko nahak se laite prithvi da nangum na fajava laite prithvi da nangum na fajabi Hey nang fajabi amukta ukhidri sargargi lairembi gum fajai ko nahak se maram sing sangda satpiu nahak na thamoi gi chanabi lilio nungsibi Thank you mira merung salake Siap bojage I am of bro Oh yeah, far thank you thagat Ilai pulak biram bagi dama Ya Janita isai do ibani smooth do na sakmina su ya smooth su leibani smooth do sakmina su ya da sathiba bhalo thank you rehna oh balo he ta doira mo he apchal di balo he ni ne rehna Janita ningthauja phogre ne khubak yamna Janita nangi damakta di khubak yami hey sai gi dem to phubi raktre tar surbala kai lekhrge mang khra buta Then the face WhatsApp I know you sangmina siko mi di WhatsApp to sangmina merang men se lockdown pajan sa tharaba sem samna sakhi oh mane nanau da sathibagi tare di spider gi di da sathibagi tare da spider isai saglo da mira men isai saglo lamjing mera nang kadai dagi no oh lamjing mera nang muk surbala namuk nang muk surbala plus amuk lamjing mera plus amuk surbala ta dore nungsiba henman kibana soi kiba kariba soi kiba yaura su ngakpiu ko nangna aibu hebra nangna migi oi kibada
ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ WhatsApp call tawralge ya bro mai sana ha ya ye ꯇꯧꯔꯛꯀꯗꯣꯔꯤꯗ adudadi WhatsApp call tawrake harabanina isai ama leire mayam WhatsApp call tawrake habi isai ama saklage Kanalo WhatsApp call tawrake ba. Jenita ha WhatsApp call tawrake ham isai ama sakge ko WhatsApp call tawrake ham das man ai pam khoba isai ne oh manang pam hero ikai nusi yanare iku imai khangdare ita thajarudana thamose thambal salakle ai sauni lego as mila ga sa du saw dore ne saunu saw khibe yade sawba yade do Singong kamai sathiba mendo kidro mirang men na changchile do kide da ma de aina dum phu dena leram anu ma corona amuk changdam aina phu he man ma corona amuk changdram ta di sai ma ma'am kai sai sakchi ge mi 20 honna bu ko nuksibana halure mabu pamjabana halure maming sukhangri ngai mabu aigi oiri khallure nuksibana halure mabu pamjabana halure maming sukhangri ngai mabu aigi oiri khallure nokfeta tauraga wangangdaba pakchabani Hai fet luktaraga yengkhatpado fajabani karinu kanano ti khangdri ngai wakal de sagatpadi ai phongduk ke khalli thamugi wase phongduk pangamdre ngai da nuksibana halure mabu pamjabana halure maming sukhangdri ngai mabu aigi oire khallure God Amazing Gamer YouTube ta astale paisa di thamham leitre haujikan je gari acho leire haujikan di khongpa leire oi ba YouTube ta lak paisa ji di thank you Surbala wow isai phajaye bung sathi bagi thank you kamai akoi bani je kan baje ma ju kalli ai ju kalli adum kan mine hai tare draw ne tare 49 yoyo male vocal do bro es farinan male thank you aman bam leidu okay ne Spiderman kai chalino ma je cha pai ru ne number ne na WhatsApp ta su yaw de kadar ma pi ge yaw bane nang na phajana yeng da tai ne ai hujik pai WhatsApp number ne 8414025838 Nungsi haige lakbani surbala uraga haingamdre Aigi thamoy kakngawnare Aigi wakhal laktaknare surbala mangre sai sau bade oi thola khidre thank you oh thank you surbala je kai de gino lam di khangja ba yai dana Canada ne gira oh Roll Bravo, oh my god, thank you, bro, Bravo. Hi, Da Mutido, Mukta Yang Jagi, Dr. Mutido, Matak Natai Saba, the Yang Zanzaragi, and a city, Tankudong Sadrim, the Masi, Tang, La Pebuko. Aduna, Akoga Kitansu, Nakna, late Travanina, no Madam Yang Hanzaragi. Saubi adre don't call me funny bro se kari lam de gino bro se karam bani bro ani sui ba karam no don't call karam ba bro no aina kwa ke thel mana moirang hanuba tamna lai ho ya hon jage tamna lai do ya hon jage mathang de ya hon jarage
mayam corona si am sati ko mapan thokpi ganu ko Idi takre nangi na fam joker gaming chare sak chajare joker di sabi ra banatro kari mathel sage oi halle hai corona si kai dong ai loi ga duino khang ro sak char bo chare chare joker gaming chare ko chare Jangan bani itu tuh dia mau tahu deh. Dia mangre mi ya me. kino da ai isai da gi isai fazai subala o fazabani na onda dedicate tawine subala da dedicate tawine ado subala nang kai de ginom ta hairo gadoroge mirang men gi phone tamna laina unki bodo amuk pirabo piraktre ma pirakta ba ililang kai na da nupi hojik laita lairene kai lege tamna laina ka sum lete sum famam mani da tamo nungairibo kamai kamai tawrige bemtongi nahan gi dance yam phajai jagoi ya ganodo haibi mutu Haibi mutu. sanan corona isen da chaglo corona kaubi hingsabi na sakti udre do taungambi isine da merang men pisoten hapa roidro hapa ni sembe loire bane ado nam dog do ngaire nam base corona loire ga nam magena koire no hello baga dum hapsarani miliokram ngai nungai tamo pan pan thokpi da banatro yumda dum leibi banatro anthare da isai ni na oh na shakti udre taungambi corona kaubi hingchabi nangbu kinabadagi laikai laikai sangnadare kai isai ne corona isai ne kai nana nana nó yên thổ rồi à vì thì hôm nay cha chưa ha hồi hả bạn nó thổ đến tận lại kumbi sabi o corona isai do cái rồi mami xem đây đã mami xem đây cái máy tàu rồi cái mami gì bu cái nó bendo mana corona scenario oh tamo ko ju scenario corona di sian gidra na nan thok gidra na kan na phara thamjari adubu sumai to bore hojika jibu tamo chaba thakpa si adum makha cha thabi ro kamai tawrige corona manung jibo hemochandra thank you thagachari isai phajai oh nang su ai su nang su manai punsi wari manai koyumabu thagachari mapoksida thengna hanbagi nanga aiga awaba pumba kauthok tuna say mukta nokla u say mukta nokla u nang na nokpa yeng ningi nang na nokpa yeng ningi pero moida ni ti sapo mo sapro ne me sapro ne ha no ino e jinita sapne uji number ai number sapne o la amine
ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯊꯛꯄ ꯂꯦꯞꯇ꯭ꯔꯤ ꯊꯦꯡ ꯑꯦꯁ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯦꯞꯇ꯭ꯔꯤꯅꯤ ꯏꯌꯥꯝꯕ ꯁꯨꯔꯕꯂꯥ ꯑꯩꯅ ꯍꯥꯏꯕ ꯈꯨꯝꯗ꯭ꯔꯦ ꯑꯁ ꯇꯥꯟꯖꯥ ꯆꯥꯗꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯊꯛꯄ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯃꯣ ꯑꯁ ꯌꯥꯅꯤ ꯌꯥꯅꯤ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯖꯦꯅꯦꯇꯟ ꯆꯠꯊꯖꯔꯤ ꯀꯧꯖꯥꯔꯣ ꯆꯥꯕ ꯊꯛꯄ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅꯀꯣ ꯍꯥ ꯃꯥꯅꯦ ꯍꯦꯃꯣꯆꯟꯗ꯭ꯔ ꯍꯧꯖꯤꯛꯁꯦ ꯊꯣꯡꯉꯝ ꯊꯣꯡꯉꯝꯕꯗ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯐꯖꯩꯌꯦ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯨ ꯌꯥꯗ꯭ꯔꯃꯤꯅꯀꯣ ꯍꯦꯛꯇ ꯂꯩꯔꯝꯕꯗ ꯑꯗꯨꯝ ꯆꯥꯔꯦ ꯑꯣ ꯁꯨꯝ ꯃꯌꯥꯝꯒꯤꯅꯤꯗ ꯁꯨꯔꯕꯂꯥ ꯐꯖꯩꯌꯦ ꯏꯕꯨꯡ ꯁꯥꯊꯤꯕꯒꯤ ꯐꯖꯕꯅꯤ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯦ ꯃꯥꯗꯤ ꯑꯃꯨꯛꯀ ꯁꯛꯍꯜꯂꯣ ꯑꯣ ꯑꯩꯅ ꯃꯤꯅ ꯍꯥꯏꯕꯗꯤ ꯈꯨꯝꯗꯦ ꯍꯥ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯍꯥ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯣ ꯁꯅꯥꯇꯣꯝꯕꯤ ꯐ꯭ꯔꯦꯟꯅꯦ ꯑꯗꯨꯅꯤ ꯃꯥꯒꯤ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯋꯦꯅ ꯍꯥꯏꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯀꯅꯥ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯏꯕꯨꯡ ꯁꯥꯊꯤꯕꯒꯤ ꯏꯁꯩ ꯍꯣꯏ ꯍꯣꯏ ꯑꯩ ꯃꯊꯪ ꯏꯁꯩ ꯑꯃꯒꯃꯨꯛ ꯁꯛꯆꯔꯛꯀꯦ ꯏꯁꯩ ꯃꯊꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯍꯥ ꯇꯥꯍꯧꯗ꯭ꯔꯦꯗ ꯀꯩ ꯍꯥꯏꯕꯅꯣ ꯅꯪ ꯀꯩ ꯂꯝꯗꯣꯏꯅꯣ ꯍꯥꯏꯕ ꯁꯨꯔꯕꯂꯥ ꯏꯆꯟꯕꯨꯅꯤꯗ ꯁꯨꯔꯕꯂꯥꯔꯣ ꯃꯤ ꯎꯝ ꯉꯁꯥꯏ ꯀꯦꯅꯦꯗꯥꯅꯦ ꯍꯥꯏꯗꯨ ꯀꯦꯅꯥꯗꯥ ꯑꯣ ꯁꯨꯔꯕꯂꯥ ꯍꯥꯏꯗꯣꯛꯎꯅꯨ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯑꯃꯨꯛ ꯂꯦꯞ ꯂꯩꯔꯦ ꯄꯥꯏꯕ ꯍꯩꯕꯅꯤꯅ ꯃꯥꯗꯤ ꯁꯠ ꯂꯥꯎ ꯄꯥꯏꯖꯔꯛꯆꯅꯤꯀꯣ ꯍꯥꯏꯗꯣꯛꯆꯔꯨꯅꯨ ꯃꯤ ꯀꯦꯅꯦꯗꯥꯅꯤ ꯀꯩꯅꯣ ꯀꯦꯅꯥꯗꯥ ꯑꯣ ꯀꯦꯅꯥꯗꯥ ꯑꯣꯏꯔꯁꯨ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯄꯥꯏꯗꯅ ꯑꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯕ ꯅꯨꯡꯊꯤ ꯀꯗꯥꯏ ꯂꯩꯅꯣ ꯕ꯭ꯔꯣ ꯈꯨꯆꯥꯗꯨ ꯐꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯁ ꯌꯥꯝ ꯄꯦꯟꯅ ꯆꯥꯕꯅꯦ ꯑꯗꯨꯝ ꯇꯥꯃꯣꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩꯗꯨ ꯊꯛꯃꯤꯟꯅꯩꯗꯨꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯂꯒꯦꯀꯣ ꯂꯤꯔ ꯂꯤꯔ ꯐꯖꯕꯁꯦ ꯑꯩ ꯈꯛꯇꯅꯤ ꯁꯤꯗ ꯌꯦꯡꯉ ꯀꯨꯏꯔ ꯁꯛꯎꯅꯦ ꯀꯨꯏꯔ ꯅꯧꯊꯣꯛꯄꯁꯨ ꯑꯩꯇꯅꯦ ꯊꯃꯣꯏ ꯃꯄ ꯆꯨꯝꯍꯟꯕꯁꯨ ꯑꯩ ꯈꯛꯇꯅꯦ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯐꯪꯖꯕꯁꯨ ꯑꯩ ꯈꯛꯇꯅꯦ ꯇꯦꯡ 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 ꯐꯖꯕꯤ ꯂꯛꯆꯩ ꯅꯪꯇꯅꯤ ꯐꯣꯟ ꯇꯧꯔ ꯅꯪ ꯁꯛꯏꯗꯣ ꯂꯥꯏꯕꯛ ꯐꯕ ꯃꯆꯥꯅ ꯑꯩꯅꯤ ꯅꯣꯡꯄꯣꯛꯉꯥꯟꯕ ꯀꯥꯏꯗ ꯂꯩꯅꯣ ꯌꯨꯝꯗ ꯊꯃꯣꯏ ꯂꯩꯌꯦ ꯃꯈꯨꯝ ꯅꯣꯡꯄꯣꯛꯉꯥꯟꯕ ꯌꯨꯝꯗ ꯂꯩꯇꯗꯤ ꯀꯥꯏ ꯂꯩꯅꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯅꯣꯡꯄꯣꯛꯉꯥꯟꯕ ꯋꯥꯔꯤꯁꯦ ꯀꯣꯔꯣꯅꯥꯁꯦ ꯀꯔꯝ ꯄꯨꯡꯁꯤ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯑꯃꯅꯤ ꯇꯥꯍꯧꯗ꯭ꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯁꯨꯔꯕꯂꯥ ꯅꯪ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕꯅꯦ ꯀꯩꯗꯧꯔꯒꯦ ꯏꯆꯟ ꯑꯩꯅ ꯉꯁꯥꯏ ꯀꯦꯅꯦꯗꯥꯗꯩꯅꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯄꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯎꯔ ꯂꯩꯔꯦ ꯁꯨꯔꯕꯂꯥ ꯍꯥꯏꯗꯤ ꯀꯦꯅꯦꯗꯥ ꯀꯦꯅꯦꯗꯥꯅꯦ ꯍꯥꯏꯔꯒ ꯀꯦꯅꯦꯗꯥ ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯃꯣꯏꯁꯨ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯀꯦꯅꯦꯗꯥꯗ ꯑꯦꯜ ꯑꯦ ꯑꯦꯜꯂꯦꯗ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯁꯅꯥꯍꯜꯁꯤ ꯖꯦꯅꯤꯇꯥꯒ ꯀꯣꯜ ꯋꯥꯔꯤ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯇꯧꯔꯦ ꯅꯠꯇꯦ ꯇꯧꯔꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯅꯠꯇꯦ ꯃꯦꯂꯤ ꯆꯨꯝꯃꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯊꯨꯕꯅꯦ ꯏꯁꯄꯤꯠ ꯌꯥꯝ ꯊꯨꯕꯅꯦ ꯇꯥꯏꯞ ꯌꯥꯝ ꯊꯨꯕꯅꯦꯕ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯣ ꯀꯩꯅꯣꯁꯤ ꯁꯤꯗꯤ ꯀꯩꯅꯣꯁꯤ ꯖꯦꯅꯦꯇꯥ ꯍꯥꯏꯁꯤꯗꯤ ꯁꯤꯗꯕꯨ ꯉꯥꯎꯗ꯭ꯔꯗꯤ ꯑꯩꯅ ꯀꯅꯥꯗ ꯉꯥꯎꯗꯤ ꯀꯌꯥ ꯉꯥꯎꯔꯤ ꯑꯣ ꯑꯁ ꯃꯤ ꯀꯃꯦꯟ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯣꯍꯣ ꯑꯁ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯖꯨꯝ ꯇꯧꯈ꯭ꯔꯦ ꯃꯤ ꯀꯃꯦꯟ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯌꯥꯏ ꯀꯩꯅꯣ ꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯂꯥꯏꯞ ꯀꯔꯤꯅꯣ ꯏꯁꯄꯤꯁꯦꯜ ꯀꯔꯤꯒꯤ ꯑꯣꯏꯔꯝꯅꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ ꯕ꯭ꯔꯣ ꯑꯅꯤꯒꯤ ꯂꯥꯏꯐꯁꯦ ꯍꯣꯏ ꯍꯥꯏꯗꯣꯛꯑꯣꯏꯒꯦ ꯐꯩ ꯐꯩ ꯅꯕꯨ ꯐꯠꯇꯕ ꯍꯥꯏꯔꯅꯨ ꯌꯥꯔꯦ ꯑꯩ ꯊꯤꯔꯛꯀꯅꯤ ꯑꯩꯗꯤ ꯖꯦꯅꯤꯇꯥꯅ ꯍꯥ ꯍꯥ ꯍꯥꯏꯔꯦ ꯇꯣꯇꯣ ꯃꯨꯛꯕꯥꯡ ꯑꯁ ꯇꯣꯇꯣ ꯃꯨꯛꯕꯥꯡꯅꯤ ꯃꯨꯛꯕꯥꯡ ꯆꯥꯕꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯆꯥꯕ ꯅꯪ ꯆꯥꯕ ꯀꯧꯔꯣ ꯇꯣꯇꯣ ꯆꯥꯕ ꯍꯥꯏꯕ꯭ꯔꯣ ꯇꯣꯇꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ
ꯖꯤꯅꯤꯇꯥ ꯑꯁ ꯖꯤꯅꯤꯇꯥꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯥ 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 ꯅꯣꯛꯊꯔꯛꯑꯦ ꯁꯨꯔꯕꯂꯥ ꯅꯕꯨ ꯐꯠꯇꯦ ꯅꯪ ꯑꯩꯅ ꯀꯥꯏꯗꯩꯅꯣ ꯍꯪꯉꯁꯨ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯂꯝ ꯍꯥꯏꯗꯣꯛ ꯌꯥꯗꯦꯌꯣ ꯂꯝ ꯍꯥꯏꯗꯣꯛ ꯌꯥꯗꯦꯕ ꯑꯩꯁꯨ ꯃꯊꯪ ꯍꯪꯉꯗꯤ ꯍꯥꯏꯔꯣꯏ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯍꯣ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯖꯤꯅꯤꯇꯥ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯍꯣ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯖꯤꯅꯤꯇꯥꯅ ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯕꯥꯏꯛꯇ ꯅꯪꯅ ꯃꯅꯤꯡꯗ ꯅꯞꯂꯒ ꯗꯤꯔꯦꯛꯇꯔꯒꯁꯦ ꯑꯩꯒꯤ ꯑꯅꯧꯕ ꯅꯝꯗ꯭ꯔꯕꯣ ꯅꯥꯀꯣꯡ ꯗꯤꯔꯦꯛꯇꯔꯒꯤ ꯃꯌꯥꯗ ꯑꯅꯧꯕ ꯅꯝꯃꯦ ꯃꯨꯔꯨꯝ ꯑꯅꯧꯕ ꯅꯝꯃꯦ ꯃꯨꯔꯨꯝ ꯑꯅꯧꯕ ꯁꯣꯛꯂꯛꯄ ꯊꯥꯗꯣꯛꯇ꯭ꯔꯤꯌꯦ ꯅꯝꯕ ꯈꯨꯅꯨꯡꯉꯥꯏ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯃ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯈꯨꯅꯨꯡꯉꯥꯏ ꯅ ꯄꯦꯔꯨꯅꯥ ꯏꯟꯗ꯭ꯔꯨꯜꯂꯦꯅ ꯇꯥꯃꯤꯜꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯣ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯩ ꯅꯣꯡꯄꯣꯛ ꯉꯝꯕ ꯅꯣꯡꯄꯣꯛ ꯉꯝꯕ ꯑꯩ ꯁꯒꯣꯜꯕꯟꯗꯒꯤꯅꯦ ꯑꯗꯨꯒ ꯃꯦꯔꯥꯡꯃꯦꯟꯅ ꯀꯩꯅꯣꯗꯒꯤ ꯍꯥꯏꯔꯣ ꯇꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯁꯨꯔꯕꯂꯥ ꯍꯥꯏꯗ꯭ꯔꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯁꯨꯔꯕꯂꯥ ꯍꯥꯏꯗ꯭ꯔꯦ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯀꯥꯏ ꯍꯣꯏ ꯏꯃꯥ ꯁꯅꯥꯍꯜ ꯖꯤꯅꯤꯇꯥ ꯀꯨꯝꯍꯩ ꯌꯦꯡꯉꯦ ꯍꯣꯏ ꯏꯃꯥ ꯖꯤꯅꯤꯇꯥ ꯁꯅꯥꯍꯜ ꯀꯨꯝꯍꯩ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯃꯤꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯔꯕꯂꯥ ꯑꯣꯏꯕ ꯑꯩ ꯀꯅꯥꯗ ꯅꯠꯇꯦꯀꯣ ꯑꯩ ꯀꯅꯥꯗꯥꯗ ꯅꯠꯇꯦꯀꯣ ꯑꯩ ꯁꯥꯎꯅꯤꯡꯒꯅꯤꯀꯣ ꯗꯥ ꯏꯁꯄꯥꯏꯗꯔ ꯁꯥꯎꯔꯅꯨꯗ ꯑꯩ ꯍꯪꯖꯔꯔꯣꯏ ꯅꯪ ꯀꯥꯏꯗꯩꯅꯣꯅ ꯇꯣꯇꯣꯡꯅ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯂꯥꯏꯐꯀꯤ ꯃꯇꯥꯡ ꯕ꯭ꯔꯣ ꯇꯣꯇꯣ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯕ꯭ꯔꯣ ꯇꯣꯇꯣꯁꯨ ꯀꯃꯦꯟ ꯍꯜꯂꯤ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯂꯦꯟꯕꯤꯔꯤꯒꯦ ꯀꯣꯔꯣꯅꯥꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯕꯨ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯣꯞꯄ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯗꯨꯝ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯗꯧꯅ ꯁꯅꯥꯍꯜꯅ ꯊꯥꯕ ꯂꯥꯏꯞꯇ ꯑꯩꯅ ꯀꯃꯦꯟ ꯄꯤꯖꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯍꯣ ꯑꯩꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯖꯤꯅꯤꯇꯥ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯃꯌꯥꯝꯕꯣ ꯍꯋꯥꯏ ꯆꯥꯏꯌꯦ ꯇꯣꯇꯣ ꯏꯟꯖꯥꯡ ꯑꯗꯒꯤ ꯌꯥꯝꯃꯦ ꯏꯔꯣꯝꯕꯁꯨ ꯆꯥꯏꯑ ꯑꯗꯒꯤ ꯎꯇꯤꯁꯨ ꯌꯥꯎꯔꯦ ꯂꯣꯏ ꯌꯥꯎꯔꯦ ꯇꯣꯇꯣꯗꯤ ꯀꯔꯤ ꯆꯥꯕꯤꯔꯒꯦ ꯇꯣꯇꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯁꯨꯔꯕꯂꯥ ꯇꯥꯔꯝꯃꯅꯤ ꯇꯥꯗ꯭ꯔꯦ ꯃꯥ ꯃꯅꯥ ꯄꯪꯈ꯭ꯔꯦ ꯁꯨꯔꯕꯂꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯊꯣꯛꯂꯛꯇ꯭ꯔꯦꯌꯣ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯥ ꯃꯕꯨꯛ ꯐꯠꯇꯦ ꯃꯥ ꯆꯠꯈ꯭ꯔꯕ ꯊꯨꯈ꯭ꯔꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯐꯁꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯐꯁꯤ ꯍꯣꯏ ꯌꯥꯕ ꯃꯌꯥꯝ ꯉꯥꯏꯕꯤꯔꯕꯣꯏ ꯉꯥꯅꯨ ꯃꯌꯥꯝ ꯂꯥꯏ ꯇꯠꯂꯨꯕꯗꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯦꯡꯉꯨ ꯂꯥꯛꯑꯕ ꯃꯤ 18ꯗꯤ ꯉꯥꯏꯕꯤꯔꯝꯃꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯃꯨꯛ ꯆꯠꯊꯅꯕ ꯁꯅꯥꯍꯟꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯃꯈꯣꯏ ꯃꯤ ꯇꯨꯗꯤ ꯆꯥꯔꯤ ꯀꯩꯅꯣ ꯍꯥꯎ ꯑꯣ ꯇꯥꯔꯤꯌꯦ ꯗꯥ ꯏꯁꯄꯥꯏꯗꯔꯃꯦꯟ ꯇꯥꯔꯤꯌꯦ ꯀꯅꯥꯅꯣ ꯁꯨꯔꯕꯂꯥꯅ ꯇꯥꯔꯤꯕꯣ ꯁꯨꯔꯕꯂꯥ ꯇꯥꯔꯤꯌꯦ ꯇꯥꯔꯤ ꯑꯗꯨꯗ 20 ꯑꯝꯇꯪ ꯆꯥꯒꯦ ꯇꯧꯕ ꯅꯪꯍꯧꯗꯦꯗ ꯍꯦꯛꯇ ꯃꯊꯪ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯍꯧꯖꯤꯛ ꯃꯤ 12 ꯁꯨꯔꯦ 35 ꯁꯨꯕꯗ ꯏꯁꯩ ꯑꯃ ꯁꯛꯑꯦ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ ꯁꯤ ꯁꯛ ꯌꯥꯔꯣꯏꯍꯦ ꯀꯥꯏ ꯑꯃꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯣꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯀꯣꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯁꯨꯔꯕꯂꯥ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯌꯦꯡꯉꯣ ꯇꯥꯔꯤꯕ꯭ꯔꯣ ꯏꯆꯟꯕꯨ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗꯣ ꯁꯛꯂꯛꯑꯣꯕ꯭ꯔꯣ ꯁꯛꯂꯛꯀꯦ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯕꯨ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯣꯏꯖꯥꯏꯅ ꯇꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯍꯩꯇꯅ ꯀꯔꯤꯒꯤ ꯍꯨꯝꯗꯣꯛꯄꯤꯔꯤꯕ
ꯏꯀꯥꯏꯅ ꯂꯣꯠꯆꯕ ꯖꯤꯁꯦ ꯀꯔꯤꯒꯤ ꯅꯪꯅ ꯍꯨꯝꯗꯣꯛꯄꯤꯔꯤꯕ ꯌꯦꯟ ꯂꯣꯏꯕ꯭ꯔꯣ ꯂꯣꯏꯌꯦ ꯅꯥꯀꯟꯗ ꯌꯦꯟ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯂꯣꯏꯔꯒ ꯌꯦꯟ ꯎꯠꯆꯔꯛꯀꯦ ꯌꯦꯟ ꯁꯤꯗ ꯌꯥꯝ ꯌꯦꯟ ꯃꯌꯥꯝ ꯂꯩꯗ ꯃꯌꯥꯝ ꯃꯣꯏ ꯆꯥꯅꯕꯒ ꯂꯩꯇ꯭ꯔ ꯄꯣꯠꯅꯤꯗ ꯀꯣꯔꯣꯅꯥ ꯃꯔꯛꯁꯤꯗ ꯃꯆꯤꯟꯖꯥꯛ ꯂꯩꯇꯗꯅ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯃꯆꯤꯟꯖꯥꯛ ꯂꯩꯅꯔꯒꯗꯤ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯁꯣꯝꯗ ꯀ꯭ꯌꯨ ꯌꯥꯝ ꯂꯦꯞꯄꯨꯔꯦꯒ ꯍꯥꯏꯕꯅꯤ ꯑꯥꯎ ꯉꯁꯤꯗꯤ ꯀ꯭ꯌꯨꯁꯨ ꯌꯥꯝ ꯂꯦꯞꯆꯔꯨꯔꯦ ꯃꯅꯤꯄꯨꯔ ꯅꯝꯕꯔ ꯅꯠꯇꯤꯌꯦ ꯃꯥꯏ ꯇꯥꯃꯣ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯅꯝꯕꯔ ꯅꯠꯇꯦꯕꯨ ꯀꯩꯅꯣ ꯃꯤꯂꯤ ꯑꯣꯀ꯭ꯔꯝ ꯈꯨꯌꯥꯝꯁꯤꯗꯤ ꯌꯥꯝꯗꯦ ꯌꯦꯟ 1000ꯃꯨꯛꯇꯅꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯝꯃꯅꯤ ꯁꯤꯗꯤ ꯃꯅꯝ ꯅꯝꯗ꯭ꯔꯤ ꯍꯧꯖꯤꯛꯀꯥꯟꯗ ꯄꯤꯛꯏꯕꯅꯤꯅꯀꯣ ꯃꯌꯦꯡ ꯃꯅꯝ ꯅꯝꯕ ꯃꯇꯝꯗꯣ ꯑꯗꯨꯗꯗꯤ ꯍꯣꯏ ꯈꯤꯇꯪꯗꯤ ꯅꯝꯊꯤꯔꯛꯀꯅꯤ ꯑꯗꯣ ꯀꯔꯥꯏ ꯌꯧꯔꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯝꯃꯅꯤ ꯈꯔ ꯍꯣꯏ ꯂꯩꯖꯒꯦ ꯂꯥꯏ ꯆꯥꯎꯔꯒ ꯂꯩꯌꯣ ꯃꯤꯂꯤ ꯑꯋꯥꯕ ꯈꯔ ꯍꯧꯖꯤꯛꯇꯤ ꯄꯤꯛꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯀꯪ ꯁꯨꯛꯇꯪ ꯆꯥꯎꯔꯤꯑꯕ ꯆꯥꯎꯔꯀꯥꯟꯗ ꯂꯩꯌꯣ ꯌꯥꯅꯤ ꯌꯥꯅꯤ ꯅꯣꯡꯄꯣꯛꯉꯥꯟꯕ ꯕ꯭ꯔꯣ ꯍꯣꯏ ꯂꯥꯏꯚ ꯊꯥꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯋꯥꯕ ꯈꯔ ꯑꯣꯏꯔꯁꯨ ꯐꯩ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯋꯥꯏꯑꯦ ꯁꯣꯝꯁꯨ ꯋꯥꯅ ꯂꯩꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯑꯋꯥꯕꯗꯣ ꯀꯥꯎꯅꯕ ꯍꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯇꯨꯝꯃꯒ ꯁꯨꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯁꯥꯗ ꯀꯔꯤ ꯍꯥꯏꯅꯤ ꯂꯤꯛꯂꯥꯒꯤ ꯆꯥꯎꯈꯠꯄ ꯏꯁꯩ ꯑꯗꯩ ꯈꯔ ꯏꯁꯥ ꯁꯛꯂꯛꯑꯣ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯥ ꯂꯩꯕꯗꯣ ꯑꯌꯨꯛꯀꯤ ꯑꯗꯨ ꯂꯤꯛꯂꯥꯒꯤ ꯈꯤꯇꯪꯗꯁꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯒꯤ ꯏꯁꯩ ꯐꯅꯕꯒꯤꯗꯃꯛ ꯁꯨꯝ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯍꯥꯏꯕ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯖꯔꯝꯕꯅꯤ ꯅꯣꯡꯄꯣꯛꯉꯥꯟꯕ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯒꯤ ꯏꯁꯩ ꯑꯝꯇ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯁꯦ ꯑꯌꯨꯛꯇ ꯇꯥꯔꯝꯕ ꯂꯤꯛꯂꯥꯗꯣ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄꯗꯗꯤ ꯀꯪꯈꯔꯦ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥ ꯏꯁꯩ ꯖꯤꯅꯤꯇꯥ ꯅꯤꯡꯊꯧꯖꯥꯏ ꯑꯩꯒꯤ ꯅꯝꯕꯔꯗꯨꯕꯨ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯍꯥꯏ ꯅꯪ ꯀꯩꯅꯣꯗ ꯂꯩꯕ꯭ꯔꯣ USA ꯖꯤꯅꯤꯇꯥ ꯔꯦꯍꯅꯥ ꯃꯔꯛꯇ ꯌꯥꯝ ꯂꯦꯞꯄꯦ ꯂꯦꯞꯇ꯭ꯔꯗꯤ ꯃꯆꯤꯟꯖꯥꯛ ꯃꯇꯦꯡ ꯇꯧ ꯃꯤꯔꯥꯡ ꯌꯥꯕꯅꯦ ꯍꯣꯏ ꯊꯥꯒꯠꯆꯩꯌꯦ ꯌꯥꯏꯌꯦ ꯌꯥꯝꯅ ꯂꯥꯞꯄꯦꯕ ꯀꯌꯥꯝ ꯂꯥꯞꯀꯦ ꯂꯦꯞꯄꯦ ꯍꯥꯏꯒꯨꯝ ꯇꯧꯔꯦ ꯔꯦꯍꯦꯅꯥꯁꯤ ꯀꯌꯥꯝ ꯂꯥꯞꯄꯤꯒꯦ ꯃꯤꯔꯥꯡꯃꯦꯟ ꯄꯥꯏꯕ ꯌꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯃꯌꯥꯝ ꯄꯥꯏ ꯂꯩꯔꯕꯅꯤꯅ ꯑꯩ ꯄꯥꯏꯕꯗꯣ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯅ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ SKY ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯍꯧꯖꯤꯛꯀꯥꯟ ꯀꯣꯔꯣꯅꯥꯁꯤꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯝ ꯍꯥꯎꯔꯤꯕ꯭ꯔꯣ ꯌꯥꯔꯒꯗꯤ ꯕ꯭ꯔꯣ ꯈꯔ ꯇꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯂꯥꯏꯐꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯊꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯖꯦꯅꯤꯇꯥ ꯅꯤꯡꯊꯧꯖꯥ ꯂꯩꯁꯦ ꯀꯥꯏꯗꯅꯣ ꯀꯩ ꯂꯝꯗꯅꯣ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯂꯩꯌꯦ ꯖꯦꯅꯤꯇꯥ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯁꯨꯔꯕꯂꯥ ꯀꯥꯎꯒꯦ ꯈꯜꯂꯨꯔꯒ ꯍꯦꯛꯇ ꯊꯣꯛꯂꯛꯄꯁꯤꯗ ꯏꯅꯥꯛꯇꯒꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯊꯃꯣꯏꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯁꯨꯔꯕꯂꯥ ꯐꯖꯩꯌꯦ ꯅꯠꯇꯦꯕ ꯁꯨꯔꯕꯂꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯅꯤ ꯅꯠꯇꯦ ꯖꯥꯅꯤꯇꯥ ꯑꯩꯅ ꯀꯣꯔꯣꯅꯥꯁꯦ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯍꯦꯃꯣꯆꯟꯗ꯭ꯔ ꯄꯨꯈ꯭ꯔꯝꯕꯝ ꯊꯦꯡꯀ꯭ꯌꯨ ꯍꯦꯃꯣꯆꯟꯗ꯭ꯔ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯑꯃꯨꯛ ꯅꯥꯍꯧꯗꯣꯏꯅꯣ ꯑꯅꯧꯕ ꯚꯥꯏꯔꯁ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯅ ꯆꯥꯕ ꯌꯥꯗꯦ ꯑꯅꯧꯕ ꯚꯥꯏꯔꯁ ꯃꯦꯂꯤ ꯊꯣꯛꯂꯛꯄꯗꯒꯤ ꯁꯤ ꯑꯣꯀ꯭ꯔꯝ ꯍꯥꯟꯅ ꯑꯩ ꯏꯁꯩꯅꯤ ꯁꯛꯂꯛꯎꯔ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯐꯥꯏ ꯑꯗꯨꯗꯤ ꯃꯤꯂꯤ ꯑꯣꯀ꯭ꯔꯝ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯁꯥꯂꯤꯅꯤꯗ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯁꯨꯔꯕꯂꯥ ꯊꯣꯛꯂꯛꯑꯣ ꯋꯥꯎ ꯁꯨꯔꯕꯂꯥ ꯅꯪ ꯅꯕꯨꯛ ꯁꯨꯔꯕꯂꯥꯗꯣ ꯐꯠꯇꯦꯀꯣ ꯅꯨꯄꯤ ꯁꯨꯔꯕꯂꯥ ꯑꯣꯏꯔꯝꯃꯣꯏꯀꯣ ꯃꯥ ꯍꯥꯏꯗꯤ ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯛꯇ꯭ꯔꯦ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯦ ꯃꯥꯁꯦ ꯃꯔꯝꯗꯤ ꯁꯨꯝ ꯑꯗꯨꯝ ꯇꯧꯏꯁꯤꯕꯨ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯋꯥꯔꯤ ꯈꯔ ꯂꯩꯌꯦ ꯀꯃꯦꯟ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕ ꯄꯥꯝꯃꯦ ꯌꯥꯏꯌꯦ SKY ꯌꯥꯏꯌꯦ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣꯅꯦ ꯏꯁꯥ ꯌꯥꯎꯕꯤꯔꯁꯨ ꯌꯥꯏ ꯏꯁꯥ ꯌꯥꯏ ꯌꯥꯏ ꯑꯦꯛ ꯇꯧꯕ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯆꯥꯈ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯅꯪ ꯎꯅꯕ ꯂꯥꯛꯀꯦ ꯆꯥꯛꯈ꯭ꯔꯦꯗ ꯖꯦꯅꯤꯇꯥ ꯅꯤꯡꯊꯧꯖꯥ ꯖꯥꯅꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯖꯦꯅꯤꯇꯥ ꯍꯥꯏꯕ꯭ꯔꯥ ꯖꯥꯅꯤꯇꯥ ꯆꯠꯈ꯭ꯔꯣ ꯑꯩꯁ ꯑꯗꯨ ꯑꯩ ꯆꯤꯡꯅꯔꯦ ꯖꯅꯤꯇꯥꯁꯦ ꯑꯩ ꯆꯤꯡꯅꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯎꯅꯕ ꯂꯥꯛꯅꯕ ꯑꯩꯁꯦ ꯀꯣꯔꯣꯅꯥꯁꯦ ꯆꯥꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯁꯥꯊꯤꯕꯅꯤꯅ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ
Satu kode satu kode ba. Sana thôi hi jam. Hi bro hi. hai sa thôi bro hai bro nuai ri bro kam le lige corona se akoi gi khut toina hambiu ko sanitizer taro na sapon or minute second kun chang dum hambiu ko maramdi akoi gi World Health Organization na hai ba pauktak se dum inbiraga mapan thokta Ni ichen ina hum da nupi thantane surbala mai hum. mande dai sina hum da na thandane kai nu pa ta hum moi le na surbala Sat san lo bunga ba pa khang oi jari nu pi kan na thiri hoji hunting kan tau jari Aduna isai ma. Sana thôi, Athapa okay, da bro. kaura ganu. Lengam dare moirang hanubada thot la bilaina gumbi thot la bilaina gumbi kaura ganu lak loi athapad kaura ganu surbala nangbu lengam dare kaya ora Pairak lora aibu Sakpham tôi ba chekla oina Loi bi ching lo lan na lay chin Khong nem na tit na duna Thawai ay na lak le sa to hijam kai de oi birabano bro bo Manakta Athapa da kaura ganu lengam dare miram sida Lengam dare miram sida 2020 में यारम रहे मैं पीछे कमाई तो गे sak udaba nangbu aigi kanano kauriye khutlam toina tholak o muktadi bro साथी मुझे इसे जैसे साथी ले मेरे को कहिए nai bere dum ma isai de dum ya तुम मैम entertainment होने नहीं ना तुम yam nungai bro Yam as Thank you, thank you. thank you nungai jari ako su nungai jari mayam su nungai view tai yam nungai noi tim je thank you John marang them oh as John koi khoi keno ne yam thank you yam nungai nuksi John nungai ri bro mane me aina nupa waraga bu surbala ko godro kanana khangni surbala ga ai ju sara thoi bi kai ko ni ai ju sara thoi bi ko ramadi nang thaja gadro ayung din na ayung din ni betom bi ate ayung din ni bo chok wan nung dang na balla la bro sapthi bai sai ema puthok se album mama hoi namase hemochandra sai puthok pi rong ne hemochandra ta namdha rajini yai ne sha mak sweta yaw bi raga ai ne sei sha di plak kanum tau duri kai zenita ga kumino ai ne sei sha di bazar ne loira ne manipur sa ka ne bugro bagiro hawai chae uti chae romba chae ngasi di yam sare hoi nungai ri yam bagiro kai cha bi rage nei ri nungai sadhana lai John marang them hoi John thagachari nuai jai sumba punda ba yadre ha ya ye punje laira bu nupa hapu thank you ai bu hapu hai bi re ba makta mirang men bu hapu hai bi re tam som jo hapu birong ni kan thank you hapu ne kami bagi zenita ni tauza kairo hemo kumdoro bani kairo hemo kumdoro bani juo dis lai je ma si je hemo chandra dai oh ai ma ai kum oh hemo sumi ne ming do tian highway ni ko sumi zenita ai kum drom understand tau rudre kara kara mai biri Rakesh lemba thang na miam sui ngai ai rakesh lemba thano jam porompat te gini ngasai oh Rakesh oi ai fit mai nang ngore ko je bro bo nang nang pibi rak tana sari fa ye je nung sidro na tau ji u da yengo tu no karian phangida so hapu oi de du man ne no ponga ba masa hapu mesin kang na Hapu pura. sana hapu ni no ko sume di mulai so bro mira men
ꯄꯦꯟ ꯑꯃꯨꯛ ꯄꯨꯊꯣꯛ ꯇꯧꯔꯒꯅꯤ ꯀꯣꯔꯣꯅꯥ ꯂꯣꯏꯔꯒ ꯄꯨꯊꯣꯛꯆꯔꯒꯅꯤ ꯖꯦꯅꯤꯇꯥ ꯅꯤꯡꯊꯧꯖ ꯗꯥ ꯁꯥꯟꯊꯣꯏ ꯀꯧꯔꯦ ꯍꯥꯎ ꯖꯦꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯉꯁꯥꯏꯒꯩ ꯑꯩ ꯅꯪ ꯍꯪꯉꯨꯗꯦ ꯖꯦꯅꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯂꯩꯔꯝꯗꯅ ꯑꯩꯗꯤ ꯑꯃꯗꯣ ꯑꯣꯟꯁꯤꯜꯂꯨꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛ ꯊꯣꯛꯂꯛꯑꯃꯤꯅ ꯑꯩ ꯃꯤ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯔꯛꯏ ꯑꯣ इहे सोयरेने दा सनाहल इहे अस्तं मिस्टेक तौ यामना कमाय तौ जानो नंग अस्मित चोयबो मालिदा मित चोयबो मालिदा सुरबल्ला अखोय इचिन इनाव होमगी मनुंग मंगनिंगसे सुरजित प्रिजमजी सुरबला थाजरको थाजरको ओके थाजरम सुरबला नंगना अहल्लो नचे माना अतोंबे तोंबी ओइदिरो नत्र मयाय को ओइदिरो माने अदुना नंग मित चोय माने मित चोयको नंग सनादि लोय यावरमने सनादि लोय मेदो हल्ला थोइरादो नंग दिशा तोरो हल्ला थोइरादो दाथोय का हारक दो मालेको जेनिता नंग जेंगोन निंसे नुपी ओंथोगे नुपुगो अस अदुना फारि ओंथो नंग इदो नोंफो ngan बाय मेद्रो बी दो ए दो अदु नोंथो आइ हाब नोंफो ngan बी नोंथो या ओके ता न ए दो आइ ओंथो या Wakalna ama bidhina ama masibuk kawi corona virus kaine ana aduna farani bro ani Singdalamay sakwanate Sanathoygi thamoyda sakpani masibu pundi halura heba Kruldaigi punse thawai leihore anuba o dana haire to mai da thoi hanuba haire Jenita nang oh thoi ai thoi cậu ni nè Jenita gì thôi Krulegi Miliocrom wow nung si lấy hầu re teneneng ai fall lấy ngâm dre cái gì ai sekarang tolak ya Jen cái hay gì dia mai dato oh no kari oh hai no cái hay gì dia dato jenita ngai bo nang delile bo yum thola bo PUBG sanaradi nungai min nungai ni hoi nungai ni hemo chandra ai PUBG sana ye Robert oinam ising thieng bada kuirba male thieng da kuirba male mirangen party ai ta chumme sing ji adung dik pange tabu du akhoi di puki among loi le je aduna thieng da kuire inge ba ya de sing ek thieng loi allergy to manam nambra manam namam dong male Robert on oinam je manam namba haidi kitang zoom je fit am tawi ho Robert nungai bilbo corona si kam len biri ge hojikan sibo nupi se khoi bro sathiba ama tholak one sathi baisu ama ti baisu ama thol ai na nupi thodi phajaroi tawne mo web series ka miramen tawde ni pulai kai hidena ko miramen gin nupi bogda khari ma su do kon silida oi viu nang na egi numit lai adumena tento video ni thodi phak ta ne ba Hi Mirang men Lucky Longjam thank you Lucky Longjam nungai bo Lucky Longjam kram le lege Hi gumdana mayam corona se yam phalamdre mapan thokpi da vida ai oina kumage mila kum yai mila yai milli bro Milli. milli ni milli kum yai matang nang to se मेरा मेन की ड्रेस तो सेल ओ सूरज संगा को अस मा हो मेरा मेन ड्रेस तो सेकेंड तो क्वारंटाइन तो पुगी ने मेरा मेन नि ना बको मादी मी मते याम तो नि याम फुना नि नको ड्रेस तो ngak ni na anu mai ड्रेस तो मा क्वारंटाइन तो पुगी
Nangna inakta famduna nungsi wari sabase mangol atia se nimze thohale dathoi nangbu kari kari saraga hingige haujikan sibu Janita as khangde da imana khaka pijari koinare nanga aiga koinare sanare nungsi wari sanare That toy guy. Oh no! I'm embroidery pa sai gì đến ini. nungsiba ni sengwa Janita as Chất khí gì? Phát tay. Kau ngam la roi ai gi thamoi na That toy chất khí gì? sari imana khaka pijaba insang napi mana masing karang sari amukumba nang di kamai tori ge min hai di khumde yumda leirabo Mình main dress to selo am tay yeng gì. Oh, ranjan phadum. Ranjan Phamdom hauji dress quarantine gi pi gi moi ai gi marks nung kari krak tu pulap sang dong man den Ai flashback ka chale tawri se ge jali. Oh, chalo. Hai. Bari to hak chan or do flashback tam kum ya bang. flashback sat kinu da nang bo Yumda yumda leitie o adudi mapan thokono gyan ta leyo yumda le tadi ma pan to ko no yum le dim pan thôi. leya ma kanu da leye ha Delhi da leye Delhi da. aduna ne Oh, Delhi. Chale. ado Janita thoe Delhi da kamai tawri gyo jikpo pan thongna da bro traga. Ado chingka kamai tau ge ada. seng sak kamai phangi ge Ai mera me. phangi ge ka kamai phangi bra kamai tawri ge Hai kang le paki ma pari. Thank you. Hai. khang da rak patavani ha ang si da patavani nangai se kai hai ge Nangai. seng sak phangi bra haba Delhi do pan thokpa dum yari bra kamai na pali ge habani da Niti ke jawan na ching dum yili bra. surbala how surbala haidana kande mare da sadudi lobala ora kamai tawsi ke Aduna ji noi da thoi dam da hai ro dana lo bula ona. loba Da thoi lo bula ona da hai ro dana. Ma ka san jara ne. Apan thokpa ya de farak tai he pan thok ya de dia. seng sak ya yon yele dai ne khoi krejwal na yendrabo kamai tawge kaimta lay phangdrabo kai dum sabda jangdar ka num lay dai ne ma kai num lay yuni kai lay ge Janita na hoja Pai gam ta chalu dana bro. Pai gam ta chalu dana. mathang episode ki plan lerbo leire lore ya kano to lore bane wari loi leire bane Tanu ne Delhi je asi khot pale na kan gi dana tro. ha Kaking lam khai yom dai pale nyok dana dana tro. paira kam to salu na bro si kano dai jaga dam ni Delhi parking dagi Nati Delhi pakya sile na. Delhi parking Si jono sun gi hang na kan son kan chap du kai ba. Adule ju Delhi pakya adule ju. na te leite Ka lege. si malo mana ka chana O chang. nang aigi nungsi hena chetsilani kaibang pumba tahuro mang the type to rivi nu pi se aigi Ichagi. Ichagi. Mama nabi ne. mama nabi ne dara aigi isagi mama nabi ne mang Sekay tumilay ngasi di miramen je hi kya surage mayam life tam thai dok piu na isagi sa hero anini TV tara mari ahum mali da next mali da pa ito nate anini TV tara mari Kuni ba? Miliokram haima manung di kinere haima manung dai sina kinere mayam miramen je ngasi life ko ring edam ta hangau dana karai de khangna ri gena ta thoi nangi mirang men gine costume jo se lagai bu lawala o thoi lake Akhoi crew member se akhoi si tungda lei ba hai da producer director lyricist
sport boy, sport boy, and Sahi kya surge aseng ba oina? each and everything. Lokom nong pogan ba ai sahi aseng ba kuntra manga sure 35 na khoi mirang men aina sathiba men aduga amaduna mandra bo sahi kuntra manga adidi amaduna salma pura hapu ta aseng ba susmita adidi merina lo sure english ki tarta ai di khange da thoi gi loina aduna hangaroi as ba set le nuksi oi bai be manang na ai tampak mun dikeras nupi na thibai tun dai du bu kana no matung dai jiro miliokram sini irobat hai je irobat hai je yam pha mini da ma di hai na kana de oh nang naming kanu ka hairo no hunting yam kan ni ma so bo hunting kan thori ni ma so bro sathibadi kaya su ale ba pu ta de da ai su dum ma ta ba ha pu ta yadre ba chap ma ne hoji kan si hai rona hoji hai parlor sat pe yadre adagi di kem ta de mai no ke ba khot ba kan ta samsung si sai si nang ai nungsidradi kana nungsige haibano ha oh no no sidi pura hat microphone tham nungsiye ai jo nang nungsidadi kana nungsini sengba hauji pho nang ngai ni kaino Nang bi du de. Corona ne mix to sun. hi bro good afternoon dinendra maibam nungai ribo dinendra ronan hai kai jang sar ge ngasige Ronaldo ji as goi Ronaldo ji di aseng bane ma di akoi gi asengwa fans ma di yengo dum aina dum thengnaraba yam nungsiba miliokram adu oina tare taunari se sidi ulustong sidi Chamane. Thang de pai lete. asadu oin try o si mili si oin try tor phajai ne basi yung masak phajam ne ai naw si o Andra, mai do do mandra. iro ba nate mai do Iro ba. mandra yone mai do do ma bro kailam Alex ngom Alex aina kwa kel sina moirang hanu ba sagom ba no bro ani se kailam dei nupi khangna dige sem bodo ina hayo hajikti nupi se karam ta khangna de da jikan jadi Seng abra ne hore na mu live lo ko dong thang pa la kan ni ko. nando liep liep na kana bapu na nang na bapu ji kai no game ming la rona na ba po budget kisu awa nuai khara thambiu hoi kanglai paki mapari budget se hojikti yam sipes oire da loire hana re bkhara do leira ga sa da dia da me leira sa thore lakna ba kano di leita bani na ko subo nom ba dia drabani na yam ware hai tare da kaino jini tana hai je aduga ai tholo ga lobo lao aduga direct ko ka thel ka pa jinu ka dai ka pa je jini tana hai hoi at soidrabani nang lakpungai ne jo ngari bro nga nang na miram da wana leibado ai asti hoi na bung di yeng ngamdre ne he zenita amar jet nang khambam na ko police kai lam dan ko police je amarang hanu udane na ba ha gine na neba ne ba neba badi kari na hong sai moirang hanu ba vidya khumcham marang hanu dei oiraga Su ude kai dino ai marang vidya khumcham hai je khumcham je na mamang le ro maning le ro mamang le ota di khumcham ota bro live loi badi tai ma khana ni seng London hoi ki seng ba re no bongan ba London hoi ki yum panjadri ye mama thanne mamang le chale je mamang le ta na bung hai di soidro ye ai my dear na bung hai di soidro loina da tunaga hayo ko bro hayo life loina da tunaga na da iko asenga da hayo aduni pa mi na tai mo ga sam je kar sam je pho re pu ji ni pa mi je hoje ma hoje sam yaw dum yaro nang du hai re di na bung hai di soidro na bung hai di soide soidro ai my dear hai kare video number zenita my dear budget hai badi video namagi matang da thambiu o video se 사전 umma le nang sajalla robot sajan sa de matao
Nice. budget se ka haibadi video man number gira natragana video man number da video na di puye gano kai legar Video akhoi san akhoi kaino dugi akhoi kanglai pak ki mapari akhoi video dugi leng tu matung ina oh sangi ba dagi magi Change nambada kuina changabnina paisa changba hele budget changba hele ko to khayam sam he itaw mirang men si sajan umba malida lockdown manung se sajan phang diye khano amarjet laige ju phang daba paisa gi natana ko diye bro lockdown manung se kam dawri Durendra maibam sum lao lao robot lao si sanglen gi mamang da bro sathi ba se nupi na di khara kelam dong mal as kadai di nupi na ken da talle da nupi pan lo da kai da lei no kai nan mataw kai no da lei ne ko sanglen gi mamang gi do surbala how tariye tang kai do ruino nyarang men next episode khara sanga je o sanga 30 minutes adai orani andakti oh iya iya hantak di sangal adam ne Masa episode 10 di pung ama makai gumba ngambre yang ani pra keno kita ta tele shot kita aduga khalak pina break lawrani lai lai season 2 hogdore ba episode 10 episode kano lor season 1 loraga season 2 da di kitang sangna dum horani bro mayam janaga video dagi laiba income duga actors namna manage yes kamay manage tawge ha kamana manage to ge masi sigi matang ji smai to bune khoi isana dum sacrifice khoi yaura hai tare hai khoi ne sigi khoi gi comedy gi samba smaina khoi gi ni simu nga tong jo potha han ba kitang smaina to bu khoi ju isai gi ju talent oina hai tare ba talent oina khoi producer na khoi talent oina kitang miya mang de puthok da yam chaw mateng pange aduga then akhoi budget se asana da khoi ji yam low budget ta tawe pasa phangbu du di yam chan di chan di to bu huju phau gi oina di akhoi na dum ngam da manage tawe subala ai kwa ke thel dei ni amuk kaino tok de kona bu su ngam de ngam da bu do akhoi producer na tawra puthoga akhoi yamna wana mayam gi Dinesh yam kan hona je ha tare hawai thongba uti thongba ironba pulap sare Dinesh is abira ba tro kari matel jage Dinesh bo aduga yum da sum lei basi bu Dinesh hauji kan je dum nungai bra hinari bra hana leiramba kanu dagi kitang ahong ba lei bani na akhoi je hawai cha ba yaure iroma cha ba yaure di sak ning ka hing cha ba am ba yauna re ha tare ta se makhal su ha tare na ji phone di loi kutna ram ni mayam lockdown manung je nambada screen ga loi kutna ram ni na khalle game sanaba mayam asdi like gi mayam game Facebook pai mayam se anubi ka ba de corona yo ka ni quarantine se kayang kuina taw gidu ja no Manipur tai di matam khara sangdo e na haibo pau tare Manipur gi sangdok turi bra ngasi di trial loina pung manga daina pung 12 bo gi ado pung tere te thukai ba hore hang ba je ngasi yam tille Manipur se handak mata se mit so oh sura sa oh aduna je phone dum pai sum le mina mit so ni sokani suraj nang na te ai ju dum soe hoji ya ko na ajai na comment mayam gi pari se kitang mayek seng dre ma ngi sahi matang na hai du na traga na corona manu gi oi du ra i bagiro Spiderman sesal kari sai salo ge hai di hai jade bagiro adu seng na haraga di sai je chakning yamna data net kai do ka do on to ga ngak ta thamo ai su hero ngak sa ge machok yae lao snagi talent show tang uninge sengba robert nang yamna thubada khoi gi sanglen sida lengsin birangna ba akhoi gi aina lauri se taraga di kharau dai tholai ga lauri se taraga di kitang thuna lengsin birangna ba ho punsi sengje loi da spider nambol da leiba panthobi office da pairaga
ꯂꯥꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯄꯥꯟꯊꯣꯏ ꯏꯁꯩ ꯁꯛꯄꯤꯔꯣ ꯍꯥꯏꯕꯗꯣ ꯏꯁꯩ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯕꯅꯦ ꯄꯥꯟꯊꯣꯏꯕꯤ ꯆꯤꯡꯒꯤ ꯏꯁꯩꯗꯣ ꯌꯥꯔꯦ ꯁꯨꯔꯕꯂꯥ ꯅꯝꯕꯣꯜꯒꯤ ꯄꯥꯟꯊꯣꯏꯕꯤꯗꯕꯀꯣ ꯄꯥꯟꯊꯣꯏꯕꯤ ꯑꯣꯐꯤꯁꯁꯦ ꯀꯥꯏ ꯂꯩ? ꯄꯥꯟꯊꯣꯏꯕꯤ ꯑꯣꯐꯤꯁꯁꯦ ꯀꯥꯏꯗꯅꯣ ꯕꯖꯥꯔ ꯃꯅꯤꯡꯒꯤꯗꯨꯔꯣ ꯄꯥꯟꯊꯣꯏꯕꯤ ꯑꯣꯐꯤꯁ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯋꯥꯎ ꯋꯥꯎ ꯃꯌꯥꯝꯁꯦ ꯇꯨꯝꯃꯒ ꯌꯦꯡꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯐꯃꯨꯡꯗ ꯐꯝꯃꯒꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯃꯔꯝꯗꯤ ꯉꯥꯛꯇꯁꯨ ꯅꯪꯒꯟꯒ ꯃꯣꯝꯄꯥꯛꯀ ꯇꯥꯏꯅꯕꯁꯦ ꯌꯥꯝ ꯍꯜꯂꯣ ꯍꯥꯏ ꯍꯥꯏ ꯋꯥꯕꯅꯦꯕ ꯏꯁꯥꯗꯁꯨ ꯊꯣꯛꯄꯅꯤꯅ ꯃꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯋꯥꯛꯀꯤꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒꯅꯦ ꯁꯦꯡꯅ ꯁꯨꯝ ꯍꯥꯏꯖꯔꯕꯗ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯆꯠꯆꯔꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤ ꯉꯥꯏꯍꯥꯛ ꯌꯥꯝꯗ꯭ꯔꯕꯤꯗ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨꯅꯦ ꯋꯥꯛꯀꯤꯡ ꯉꯥꯛꯇꯪ ꯆꯠꯄꯤꯌꯣꯕ ꯃꯥ ꯍꯥꯏꯁꯤ ꯅꯕꯨꯡꯅꯒ ꯍꯥꯏꯔꯛꯏꯗꯨꯗꯤ ꯅꯕꯨꯡꯅ ꯍꯥꯏꯕꯗꯤ ꯁꯣꯏꯕꯅꯦ ꯑꯩꯁꯦ ꯁꯣꯝꯗ ꯀꯩꯅꯣꯗ ꯍꯥꯏꯕꯅꯤ ꯊꯣꯛ ꯀꯥꯏꯗꯅ ꯍꯣꯏ ꯕꯖꯥꯔ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯕꯖꯥꯔ ꯀꯔꯥꯏ ꯖꯒꯥꯅꯣ ꯄꯥꯟꯊꯣꯏꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯗꯨꯔꯣ ꯀꯔꯝꯅ ꯆꯪꯉꯤ ꯐꯝꯃꯒ ꯌꯦꯡꯂꯤꯅꯦ ꯕ꯭ꯔꯣ ꯍꯣꯏ ꯐꯝꯃꯒ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯌꯣ ꯑꯗ ꯁꯨꯝ ꯍꯤꯞꯄꯒ ꯌꯦꯡꯕꯁꯤꯁꯨꯅꯦ Salatur Rahman. Oh, Salatur. Thank you, nungairibro. Kamandona fuiye nahan aisu fuiye. Adu ai sak khangbirambadagi moina sai amatangda hena kandre. Khangam da taragadi ai sumai Spider-Man ne khangam da taradi as manga taruk Mga taruk ka kalak kadujane ai khangam bagi amatang tharaga sidi Spider-Man ne thadok pigro na mapan thoko no ga andi haire moina ko asu mang blur sa dito sai makha ta kidre tajarake le tawram ma han dak tian mun tawram karamna kaurasigi tang kya Surah Salvam isai makha ta kidre corona ki bagira yam spider sinban khumli do ki de microphone je manak ta naksin ba kitang taba nungai na ba na adugin bro like kayam kuirege hodre Prabhas ngak oigre pungani pare pungani ga minute try to Macho nungai bro Prabhas kari mathel sabirage ngasigi marangten somendro o okay na kale Pro Spider gi power do isu pame lockdown lora lo lakke hoi la oi adu power se khangena kaino gi ai je tarai di lo buna tabako pasi jagoi kaya sadra thaban ga chongdra lo bunina adum haibe sinau chongminaraga ne adum takai tang khai yana rase dum khanguni bi sini nyam garim khanguni ba ai su pame hoi yae pulap yana minarase aduga manipur se amtang nai khai si gedaroge phatau di mayam jum tak sidok hiji ni tat khiwani phonum lai ni tat khiwani bro se kai lamdin Prabhas karam bano bro ani suye akhoi ani makiro mana moirang hanuba aina kwa gaithel Somendro yai hoi amtang ko mayam phatau di mayam se amtang nei khairaga amtang phundana sitokhiba pulap kai rom khomjil la mai thadokhiba sengdos hoi sengdos da thoi nang yam sinare haiba pau tai ko lam hin option na de da nang khatam nang lak mangai ni thoi furgulana airport ngai ra moi du ko kaithen chala jai ga nang amuk jinita nang ngai ro haraba hoi Somendro tause
ꯆꯨꯝꯕꯅꯤ ꯕ꯭ꯔꯣ ꯑꯗꯨꯅ ꯑꯁꯦꯡ ꯕ꯭ꯔꯣ ꯁꯦꯡꯉꯦ ꯅꯪ ꯉꯥꯏꯔꯤꯅꯦ ꯃꯤ ꯀꯨꯟ ꯁꯨꯕꯗ ꯃꯤꯔꯥꯡꯃꯦꯟꯒꯤ ꯏꯁꯩ ꯑꯃ ꯂꯩꯔꯦ ꯃꯤ 20 ꯁꯨꯕꯗ ꯏꯁꯩ ꯑꯃ ꯂꯩ ꯏꯁꯩ ꯑꯃꯇ ꯄꯨꯊꯣꯛꯄꯤꯔꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯁꯛꯄ ꯅꯨꯡꯉꯥꯏꯒꯗꯧꯕ ꯏꯁꯩ ꯒ꯭ꯔꯨꯞꯀꯨꯝꯕꯗꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦ ꯍꯥ ꯗꯤꯅꯦꯁ ꯕ꯭ꯔꯣ ꯏꯁꯄꯥꯏꯗ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯣ ꯁꯛꯂꯛꯀꯦ ꯗꯤꯅꯦꯁ ꯁꯛꯂꯛꯀꯦ ꯍꯣꯅꯨꯡꯗꯝꯕ ꯇꯧꯒꯦꯔꯥ ꯅꯨꯡꯁꯤꯕꯅ ꯍꯜꯂꯨꯔꯦ ꯌꯥꯏ ꯌꯦꯡꯉ ꯁꯛꯀꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯉꯥꯏꯔꯝꯃꯣ ꯍꯥꯏꯕꯗꯨꯗꯤ ꯁꯨꯔꯕꯂꯥꯅ ꯅꯠꯇꯦ ꯍꯣꯏ ꯍꯥꯏꯕ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯉꯥꯏꯗꯣꯏꯅꯦ ꯏꯁꯩ ꯃꯆꯥ ꯑꯝꯇꯪ ꯁꯛꯊꯔꯛꯀꯦ ꯊꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯀꯌꯥꯔꯛ ꯇꯦꯡꯊꯥꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯗꯨ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯗꯨ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯆꯤꯡꯉꯝꯗꯤ ꯑꯩꯁꯦ ꯑꯥꯔꯕꯤꯟꯃꯛ ꯅꯠꯇꯕꯅꯤꯅꯀꯣ ꯀꯔꯤ ꯑꯁ ꯉꯥꯛꯁꯨ ꯅꯣꯛꯁꯤꯀꯣ ꯉꯥꯛꯁꯨ ꯅꯣꯛꯁꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯂꯥꯎꯅꯦꯍꯦ ꯑꯁ ꯏꯅꯥꯎ ꯂꯥꯛꯄ ꯉꯥꯏꯕꯗ ꯅꯨꯡꯁꯤꯒꯤ ꯑꯀꯟꯕ ꯏꯔꯩꯅ ꯏꯔꯥꯛꯅꯍꯜꯂꯁꯨ ꯈꯪꯂꯒꯦ ꯁꯨꯔꯕꯂꯥ ꯃꯥꯏꯕꯝ ꯅꯩꯔꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯁꯄꯝ ꯔꯣꯕꯥꯔꯠ ꯃꯃꯥꯡꯒꯤ ꯑꯩꯅ ꯌꯨꯝ ꯇꯧꯔꯒ ꯄꯨꯔꯛꯄꯅꯦ ꯑꯩꯅ ꯏꯁꯄꯥꯏꯗꯔꯃꯦꯟ ꯏꯪꯉꯕꯣꯏ ꯏꯁꯄꯥꯏꯗꯔꯃꯦꯟ ꯏꯪꯉꯕꯣꯏ ꯃꯌꯥꯝ ꯑꯃꯇꯪꯒ ꯁꯛꯆꯔꯛꯀꯦ ꯁꯤꯁꯤ ꯕꯣꯔꯣꯏꯅꯤꯀꯣ ꯃꯌꯥꯝ ꯕꯣꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯃꯨ ꯅꯨꯡꯁꯤ ꯏꯅꯣꯠ ꯍꯥꯞꯂꯝꯃꯨ ꯑꯅꯧꯕ ꯊꯥꯒꯠꯂꯦ ꯀꯥꯏ ꯌꯦꯡꯉꯦ ꯀꯔꯤ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯥꯗꯦ ꯇꯧꯔꯤ ꯍꯥꯏꯒꯦ ꯁꯤꯡꯒ ꯇꯧꯔꯤ ꯃꯣꯛꯁꯥꯏ ꯁꯛꯂꯛꯑꯣꯌꯦ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯨꯔꯦ ꯇꯧꯔꯒ ꯅꯦꯛꯁ ꯋꯥꯟ ꯂꯩꯍꯧꯋꯦ ꯍꯣꯏ ꯑꯗꯨ ꯀꯃꯦꯟ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯏꯪꯕ꯭ꯔꯣ ꯏꯪꯗꯤꯌꯦ ꯀꯨꯆꯨ ꯈꯔ ꯃꯨꯕꯁꯤꯗ ꯈꯤꯇꯪ ꯉꯧꯊꯣꯛꯍꯟꯒꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯁꯛꯂꯛꯑꯣ ꯍꯣꯏ ꯁꯛꯂꯛꯀꯦ ꯁꯣꯃꯦꯟꯗ꯭ꯔꯣ ꯅꯨꯡꯁꯤꯕꯅ ꯍꯥꯜꯂꯨꯔꯦ ꯃꯥꯕꯨ ꯄꯥꯝꯖꯕꯅ ꯍꯥꯜꯂꯨꯔꯦ ꯃꯃꯤꯡꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯜꯂꯨꯔꯦ ꯅꯣꯛꯐꯦꯠꯇꯪ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯗꯣ ꯄꯛꯆꯕꯅꯤ ꯍꯥꯏꯐꯦꯠ ꯂꯨꯛꯊꯔꯒ ꯌꯦꯡꯈꯠꯄꯗꯣ ꯐꯖꯕꯅꯤ ꯀꯅꯥꯅꯣꯁꯨ ꯀꯔꯤꯅꯣꯁꯨ ꯈꯪꯗꯉꯩ ꯋꯥꯈꯜꯗ ꯁꯥꯒꯠꯄꯗꯤ ꯌꯧꯈ꯭ꯔꯦ ꯁꯩꯔꯦꯡ ꯑꯣꯏꯅ ꯊꯤꯔꯒ ꯇꯧꯔꯦ ꯑꯩꯁꯦ ꯁꯩꯔꯦꯡ ꯏꯁꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯃꯤꯔꯥꯃꯤꯟ ꯏꯁꯩ ꯌꯥꯝ ꯐꯖꯕꯅꯦ ꯃꯈꯥ ꯇꯥꯕꯁꯨ ꯂꯩꯔꯤ ꯃꯥ ꯁꯛꯂꯛꯈꯤꯅꯤ ꯐꯖꯅ ꯊꯤꯟꯕ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯃꯅꯤꯡꯗꯒ ꯇꯧꯔꯒ ꯅꯥꯀꯟ ꯎꯍꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨ ꯊꯤꯟꯕ ꯌꯥꯝ ꯑꯩꯈꯣꯏ ꯏꯆꯟ ꯕꯂꯥꯒꯤ
ꯃꯥꯅ ꯑꯦꯛ ꯇꯧꯈꯤꯕ ꯏꯁꯩ ꯑꯃꯇꯪꯒ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯆꯒꯦ ꯀꯣꯜ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯕꯒꯤꯔꯣ ꯁꯦꯡ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯒꯗ꯭ꯔꯥꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗ ꯑꯗꯨꯗ ꯄ꯭ꯔꯦꯡꯅꯦ ꯈꯟꯗꯗꯅ ꯑꯁꯦꯡꯕꯒꯤ ꯑꯣꯏꯕꯒꯤꯅ ꯈꯟꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯑꯗꯨꯒꯤ ꯀꯤꯗꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯁꯨ ꯑꯥꯏꯗꯤꯌꯥꯗꯤ ꯂꯩꯌꯦꯕ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯈꯤꯇꯪ ꯋꯥꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯇꯣꯞꯄ ꯂꯝꯒ ꯇꯧꯅꯩꯗꯨꯒꯗꯤ ꯑꯗꯣ ꯇꯧꯗꯤ ꯇꯧꯒꯦꯅ ꯈꯜꯂꯦ ꯃꯤꯠꯌꯦꯡꯁꯤꯅ ꯎꯔꯤꯕ ꯁꯛꯇꯝꯗꯅꯤ ꯈꯪꯂꯤꯕ ꯊꯃꯣꯏꯅꯨꯡꯒꯤ ꯑꯔꯣꯠꯄ ꯀꯩꯕ ꯂꯩꯔꯤꯗꯔꯥ ꯈꯪꯂꯤꯗꯔꯥ ꯂꯩꯔꯧ ꯇꯥꯕꯤ ꯁꯛꯇꯝꯗꯨꯅ ꯂꯥꯏꯕꯛ ꯐꯕꯤꯗꯤ ꯑꯣꯏꯌꯨꯀꯣ ꯁꯤꯒꯤ ꯁꯩꯔꯦꯡꯁꯦ ꯍꯟꯗꯛꯀꯤ ꯀ꯭ꯂꯥꯁ 8ꯀꯤ ꯑꯣꯏꯔꯅꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 8ꯀꯤ ꯄ꯭ꯔꯣꯃꯣꯁꯟꯗ ꯌꯥꯎꯒꯗꯕ ꯁꯩꯔꯦꯡꯅꯦ ꯑꯩ ꯊꯤꯖꯔꯤꯁꯦ ꯑꯗꯨꯅꯤ ꯏꯁꯩ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯀꯃꯦꯟ ꯄꯤꯕꯤꯗ꯭ꯔꯦ ꯁꯨꯔꯕꯂꯥ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯃꯦꯟ ꯄꯤꯗ꯭ꯔꯦ ꯀꯩꯁꯨ ꯇꯦꯛꯁ ꯄꯥꯎꯑꯣ ꯍꯣꯏ ꯄꯥꯔꯒꯦ ꯔꯕꯤ ꯁꯒꯣꯜꯁꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕꯁꯨ ꯐꯅꯤ ꯔꯕꯤ ꯍꯣꯏ ꯔꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯣꯔꯣꯅꯥꯁꯤ ꯀꯃꯥꯏ ꯂꯦꯜꯂꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯦꯟꯇꯥꯏꯟꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃꯁꯨ ꯂꯥꯛꯑꯦ ꯏꯅꯥꯎꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯄꯨꯜꯂꯛꯄ ꯏꯅꯥꯎꯅꯦ ꯃꯥ ꯃꯊꯧ ꯆꯤꯟꯖꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯄꯨꯟꯕ ꯁꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯑꯗꯣ ꯏꯅꯥꯎꯗꯒꯤꯁꯨ ꯌꯥꯝ ꯐꯖꯕ ꯃꯥꯁꯨ ꯏꯁꯩ ꯍꯩꯕꯅꯦ ꯃꯥꯒꯤꯁꯨ ꯏꯁꯩ ꯐꯖꯕ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯝ ꯇꯥꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯕꯤ ꯄ꯭ꯔꯀꯥꯁ Bera. Hi bro, how are you? From Assam, Hosai. Thank you. Kariba, my ming. Prakash. Thank you from Impan. How are you, bro? Frau, Toy, Mom. Ragabu kaina badak pirang tarugadre Thamoy palam draga risa khanglukhini unaringayda sakhiba wasa thengnadradu ale adi laibakta tamlamlabani khan isingdamba mangonda nongsu nungsit kalli uplamba una suminta yengbidre ngalamba laytum sutumki nungsiba khanglamdragabu karigi kaira thamoy ngawro adum latta bi sakchilladi adum mani ne oida bangi di lat kano kaira thamoy ngawro wakhal ha koi matam isai kai nang latleba yadeba higya isai no tawda noi matamda noi matam nang noi na naha oi ne matamda thokpa isai do adu noi taw Kana ali bi hay haidana. Kana komi khati am padana. Chui jai narabi 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 Da chui chappe paramani sapi bro paramani adudi jenita nangi saru barak saru nangi isai amta dedicate tawjaramge se Soijai narabi Soijai narabi Soijai narabi Soijai narabi
조이자이너러비 조이자이너러비 뚝뚝뚝뚝뚝뚝너비 조이자이너러비 조이자이너러비 팔아봐 조이자이너러비 디네스 팔아봐 조이자이너러비 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 러비 조이자이너러비 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 땡 Okay, hi guys. ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯁꯤ ꯃꯣꯏꯅ ꯁꯤꯜꯂꯛꯏꯕ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥꯒꯤ ꯑꯣꯏꯅ ꯁꯤꯜꯂꯛꯏꯕ ꯂꯧꯈꯠꯂꯛꯏꯕ ꯊꯧꯗꯥꯡꯁꯤꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯐ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯄꯤꯌꯨ ꯈꯨꯠꯁꯥ ꯑꯇꯣꯞꯄ ꯆꯩꯁꯤꯡ ꯄꯥꯏꯔꯨꯔꯒ ꯆꯤꯟꯗ ꯅꯥꯇꯣꯟ ꯑꯁꯦꯡꯕ ꯁꯥꯄꯣꯟꯅ ꯅꯠꯇ꯭ꯔꯒ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯅ ꯍꯥꯝꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯏꯁꯥꯗ ꯏꯁꯥꯒꯤ ꯃꯥꯛꯁ ꯂꯣꯏꯅꯅ ꯆꯠꯄꯤꯌꯨ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ 1 ꯃꯤꯇꯔ ꯗꯤꯁꯇꯦꯟꯁ ꯊꯝꯕꯤꯌꯨ ꯂꯣꯏꯅꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯏꯒꯅꯦꯁꯤꯌꯁ ꯀ꯭ꯔꯤꯌꯦꯁꯟ ꯑꯃꯁꯨꯡ ꯃꯤꯔꯥꯃꯦꯟ ꯇꯤꯝ ꯍꯣꯜ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯑꯃ ꯑꯣꯏꯅ ꯍꯣꯜ ꯌꯨꯇ꯭ꯌꯨꯕ ꯆꯂꯥꯏꯔꯤꯕ ꯍꯣꯜ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯤꯕ ꯀꯪꯂꯩꯄꯥꯛ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯏ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯌꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯌꯣꯛ ꯑꯩꯅ ꯌꯥꯖꯔꯒ ꯁꯤꯟꯖꯔꯒ ꯌꯨꯝꯗ ꯁꯦꯐꯂꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯎꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟꯗꯨꯅ ꯅꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝꯒꯤ ꯐꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯣꯝꯗ ꯍꯥꯟꯅ ꯐꯪꯕꯤꯒꯅꯤ ꯁꯤꯁꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯣꯝꯅ ꯃꯌꯥꯝꯅ ꯂꯧꯕꯤꯍꯧ ꯑꯃꯨꯛ ꯊꯥꯗꯣꯏꯅꯣ ꯀꯩꯅꯣꯅꯦ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣই ꯊꯥꯒꯦꯅ ꯈꯜꯂꯤ ꯁꯤ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯏꯟꯇꯔꯇꯦꯟ ꯁꯨꯃꯥꯏꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯏꯟꯇꯔꯇꯦꯟ ꯇꯧꯖꯕ ꯉꯝꯕ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤ ꯃꯅꯨꯡꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯐ ꯑꯃꯨꯛꯀ ꯁꯨꯝ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯃꯁꯨꯡ ꯃꯦꯔꯥꯃꯦꯟ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯇꯤꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯛ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟꯇ ꯐꯤꯗꯕꯦꯛꯇ ꯄꯤꯕꯤꯔꯨ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯁꯨꯝ ꯑꯩꯈꯣꯏ ꯃꯦꯟꯈꯠꯆꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ